ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯑꯁꯣꯝ ꯅꯥꯀꯟꯗ ꯍꯥꯏꯇꯥꯔꯦ ꯁꯤꯗꯒꯤꯗꯤ ꯄꯔꯦꯡꯁꯦ ꯈꯔ ꯊꯥꯞꯄꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯣꯏ ꯏꯁꯩꯗꯤ ꯌꯥꯝ ꯀꯟꯅ ꯊꯥꯔꯤꯑꯕꯀꯣ ꯃꯣꯏꯁꯦ ꯐꯪꯁꯟꯒꯨꯝꯕ ꯂꯨꯍꯣꯡꯕꯒꯨꯝꯕ ꯂꯩꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯒꯤ ꯃꯌꯥꯝ ꯌꯥꯝ ꯀꯟꯅ ꯍꯧꯅ ꯇꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯍꯣꯔꯦꯟ ꯂꯥꯏꯚ ꯇꯧꯕꯁꯤꯁꯨ ꯀꯣꯄꯤꯔꯥꯏꯠ ꯆꯥꯏ ꯈꯣꯠꯂꯦ ꯀꯥꯏꯅ ꯍꯥꯏꯐꯦꯠ ꯍꯥꯏꯕꯅꯦ ꯑꯩꯁꯨ ꯃꯨꯟꯅꯗꯤ ꯈꯪꯗꯦ ꯑꯗ ꯉꯁꯤ ꯉꯥꯏꯍꯥꯛ ꯂꯥꯏꯚ ꯃꯌꯥꯝꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯆꯪꯉꯛꯄꯅꯤ ꯊꯥꯡꯖꯅꯤꯅ ꯃꯌꯥꯝ ꯈꯤꯇꯪ ꯍꯌꯦꯡ ꯁꯟꯗꯦꯒꯤ ꯍꯌꯦꯡꯗꯤ ꯁꯨꯇꯤ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝ ꯈꯔ ꯀꯩꯅꯣ ꯇꯧꯔꯝꯒꯅꯤꯅ ꯉꯁꯤꯗꯤ ꯄꯣꯊꯥꯕ ꯈꯔ ꯐ꯭ꯔꯤ ꯑꯣꯏꯅꯤꯅ ꯃꯣꯏꯁꯦ ꯂꯨꯍꯣꯡꯕꯒꯨꯝꯕ ꯃꯥꯜꯂꯦ ꯗꯣꯟꯁꯨ ꯌꯩꯔꯛꯏꯌꯦ ꯃꯔꯛꯁꯤꯗ ꯀꯟꯅ ꯏꯁꯩ ꯊꯥꯕꯁꯤ ꯅꯠꯇꯕ ꯗꯤꯖꯦ ꯇꯧꯕꯁꯤꯗꯤ ꯅꯠꯇꯕ ꯆꯥꯛ ꯁꯠ ꯁꯠ ꯆꯥꯊꯣꯛꯑꯣ ꯊꯣꯏꯊꯣꯏ ꯊꯣꯏꯊꯣꯏ ꯉꯁꯤ ꯆꯥꯛ ꯆꯥꯕ ꯌꯥꯝ ꯇꯞꯄꯦ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯃꯥ ꯆꯥꯛ ꯀꯟꯅ ꯏꯜꯂꯤ ꯃꯥ ꯂꯥꯏꯚ ꯌꯥꯎꯒꯗꯧꯗꯣ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕ ꯇꯠꯃꯟꯗꯅ ꯁꯣꯏꯔꯦ ꯑꯁ ꯃꯤ ꯚ꯭ꯌꯨ ꯑꯅꯤ ꯈꯛꯇꯅꯦ ꯂꯥꯏꯛ ꯑꯃ ꯇꯧꯕꯤꯔꯛꯏꯗ ꯊꯣꯏ ꯈꯨꯃꯟꯅ ꯍꯥꯏ ꯍꯥꯏꯔꯛꯑꯦ ꯍꯥꯏ ꯊꯣꯏ ꯕ꯭ꯂꯦꯁꯤ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕ ꯌꯥꯝ ꯇꯞꯄꯦ ꯑꯗꯨꯅ ꯃꯥ ꯊꯣꯛꯂꯛꯎ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯉꯁꯤ ꯃꯥ ꯁꯠ ꯁꯠ ꯆꯥꯗ꯭ꯔꯗꯤ ꯂꯥꯏꯚ ꯌꯥꯎꯍꯜꯂꯔꯣꯏ ꯅꯪ ꯁꯠ ꯁꯠ ꯆꯥꯛ ꯊꯨꯅ ꯆꯥꯔꯛꯑꯣ ꯂꯥꯏꯚ ꯌꯥꯎꯒꯦꯗꯤ ꯑꯗꯣ ꯅꯪ ꯆꯥꯛ ꯊꯨꯅ ꯆꯥꯗ꯭ꯔꯗꯤ ꯍꯥꯏꯔꯣꯏ ꯑꯩꯗꯤ ꯀꯦꯅꯦꯗꯤ ꯉꯥꯡꯈꯥꯝ ꯍꯥꯏ ꯃꯥꯅꯤꯀꯣ ꯑꯣꯖꯥ ꯑꯣꯂꯤꯚꯔꯁꯤ ꯀꯩꯅꯣ ꯇꯧꯔꯣꯏꯗ ꯀꯦꯅꯦꯗꯤ ꯉꯥꯡꯈꯥꯝꯁꯦ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯏꯌꯥꯝꯕ ꯃꯤꯅ ꯈꯔ ꯈꯔ ꯍꯥꯏꯖꯔꯁꯨ ꯍꯥꯏ ꯀꯩ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯀꯤꯗꯣ ꯍꯣꯏ ꯌꯥꯝ ꯀꯥ ꯍꯦꯟꯅꯕꯨꯗꯤ ꯈꯟꯖꯟꯗꯦꯗ ꯑꯗꯣ ꯁꯨꯝ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯐꯖꯗꯦꯅ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯁꯨꯃꯥꯏꯅ ꯇꯧꯋꯦꯅ ꯈꯪꯍꯟꯅꯤꯡꯕꯒꯤ ꯇꯧꯅꯤ ꯑꯗꯨꯗ ꯀꯩꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅꯕꯨꯗꯤ ꯈꯟꯖꯜꯂꯨꯗ꯭ꯔꯦꯗ ꯀꯦꯅꯦꯗꯤ ꯉꯥꯡꯈꯥꯝꯁꯤꯅ ꯃꯄꯥꯟ ꯊꯣꯛꯇ ꯇꯧꯔꯤꯅꯦ ꯍꯥꯏ ꯍꯣꯏ ꯑꯗꯨꯗ ꯇꯥꯔꯦ ꯑꯗ ꯇꯥꯡꯕ ꯈꯣꯠꯄꯩꯗꯨꯗꯤ ꯀꯔꯤꯝ ꯈꯟꯗꯦꯕꯀꯣ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯈꯪꯗ ꯇꯧꯔꯤꯅꯤ ꯃꯐꯝ ꯑꯥꯗ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯃꯅꯤꯄꯨꯔ ꯂꯩꯉꯥꯏ ꯀꯔꯤꯝ ꯈꯪꯗꯦꯕ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝ ꯈꯟꯗꯦ ꯑꯗꯩꯗ ꯋꯥ ꯉꯥꯡꯊꯣꯔꯛꯄ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯈꯤꯇꯪ ꯐꯖꯕ ꯋꯥꯠꯂꯦꯗꯅꯀꯣ ꯍꯥꯏꯗꯤ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯕ꯭ꯂꯦꯁꯤ ꯆꯥꯛ ꯆꯥꯔꯕꯣ ꯑꯦ ꯕ꯭ꯂꯦꯁꯤꯁꯦ ꯆꯥꯛ ꯆꯥꯕ ꯂꯣꯏꯗꯤ ꯂꯣꯏꯈꯤꯗꯣꯔꯦ ꯃꯥꯁꯦ ꯁꯨꯝ ꯍꯥ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯅꯪ ꯉꯥꯏꯅꯔꯤꯌꯦ ꯁꯤꯗꯩꯗ ꯁꯣꯅꯤꯌꯥ ꯅꯤꯡꯊꯧꯖꯝꯁꯨ ꯆꯪꯉꯛꯑꯦ ꯍꯦꯜꯂꯣ ꯕ꯭ꯂꯦꯁꯤ ꯍꯥꯏꯔꯦ ꯕ꯭ꯂꯦꯁꯤ ꯊꯣꯛꯂꯛꯇꯣꯔꯦ ꯍꯜꯂꯣ ꯁꯣꯅꯤꯌꯥ ꯃꯁꯛ ꯎꯗꯦꯅ ꯕ꯭ꯂꯦꯁꯤ ꯆꯥꯛ ꯆꯥꯕꯒꯤ ꯉꯁꯥꯏ ꯃꯥ ꯇꯞꯄꯒꯤ ꯂꯣꯏꯗꯤ ꯂꯣꯏꯈꯔꯦ ꯍꯧꯖꯤꯛ ꯇꯨ ꯂꯥꯛꯑꯦ ꯃꯥ ꯅꯍꯥꯟ ꯍꯤꯗꯥꯛ ꯀꯥꯞꯄꯨꯕ ꯆꯍꯤ 5 ꯐꯥꯔꯛꯄꯒꯤ ꯑꯗꯨꯒꯤ ꯃꯈꯣꯡꯁꯨ ꯀꯟꯅ ꯁꯦꯛꯏ ꯍꯧꯖꯤꯛꯀꯥꯟ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯤ ꯂꯥꯛꯑꯣ ꯉꯥꯏꯔꯦ ꯕ꯭ꯂꯦꯁꯤ ꯂꯥꯛꯇ꯭ꯔꯦꯅ ꯍꯥꯏꯔꯦ ꯁꯤ ꯂꯥꯛꯑꯣ ꯃꯌꯥꯝ ꯕ꯭ꯂꯦꯁꯤ ꯂꯥꯛꯑꯦ ꯇꯨ ꯅꯥꯎꯔꯦꯝ ꯇꯣꯝꯕꯤꯝꯆꯥ ꯗꯦꯕꯤ ꯅꯥꯀꯣꯡ ꯅꯥꯝꯃꯗ ꯇꯥꯔꯒ ꯊꯥꯗꯣꯛꯑꯣ ꯍꯣꯏ ꯑꯗꯨꯗ ꯇꯥꯏ ꯀꯟꯅ ꯑꯗꯨꯗ ꯈꯟꯖꯜꯂꯨ ꯈꯣꯠꯆꯜꯂꯨꯕꯗꯤ ꯀꯩꯁꯨ ꯈꯟꯖꯟꯗꯦꯗ ꯑꯗ ꯁꯨꯝ ꯐꯣꯂꯣ ꯄꯥꯕ ꯃꯇꯝꯗ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯗꯕꯗꯣ ꯑꯩꯅ ꯑꯦꯁ ꯃꯥ ꯈꯔ ꯈꯪꯖꯖꯅꯨ ꯁꯨꯃꯥꯏꯅꯅ ꯑꯗꯨꯒꯤ ꯁꯨꯝ ꯈꯜꯂꯒ ꯍꯥꯏꯕꯅꯤ ꯌꯥꯝ ꯀꯥꯏꯅ ꯍꯣꯏ 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 ꯎꯔꯦ ꯎꯔꯦ ꯍꯥꯏꯔꯛꯑꯦ ꯕ꯭ꯂꯦꯁꯤꯅ ꯃꯥꯏ ꯑꯁꯤ ꯑꯝꯇ ꯎꯠꯂꯣꯅ ꯎꯠꯂꯤꯌꯦ ꯀꯟꯅ ꯎꯔꯦ ꯍꯥꯏꯔꯛꯑꯦ ꯌꯥꯔꯦ ꯑꯩꯒꯤ ꯐꯦꯟꯁꯤꯒꯤ ꯕꯣꯛꯁ ꯊꯣꯏꯕ ꯀꯦ ꯑꯩꯁꯤꯅ ꯕ꯭ꯔꯣ ꯀꯔꯤ ꯂꯝꯗ ꯂꯩꯔꯤꯅꯣ ꯍꯥꯏ ꯑꯩ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯂꯩꯖꯕꯅꯦ ꯂꯥꯏꯁ꯭ꯔꯝ ꯇꯣꯝꯕꯤ ꯍꯥꯏꯕꯅꯦ ꯀꯗꯥꯏꯗꯒꯤꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯣ ꯍꯪꯕꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯤꯕ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯑꯣꯏꯕꯤꯗꯣꯏꯔꯥ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯗꯤ ꯗꯦꯜꯂꯤꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝꯅ ꯄꯨꯡꯂꯨꯛ ꯁꯤꯐꯥꯏꯗꯒꯤꯅꯦ
सिदसु ब्लेसी लेरे करीनो मिगोंदा अदुमाइन तौर नुंगाइगद्रो देखो जो बाबा बाबा उरे है से मैम की मैसेज हम तक पागे से के एच अंजलिना काका करी मथेन चारगे है ngасidi कांगसोयम चारे अदुगा याम स्पेशल होइबा कांगोम जावरे करी कांगोनबु लबुक थरोई की कांगो लबुक थरोई कांगो थरोई अकंग बखरा लेबा ना अमु कुइरबने थाबिरकवा अदु सुम फरकता सुम चादबदो ngasi कांगो ngोर चारे हावरे याम केनेडी ngangkham haidira ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯄ ꯅꯠꯇ꯭ꯔꯁꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ ꯃꯥꯏ ꯋꯥꯍꯩꯗꯣ ꯌꯥꯝ ꯊꯤꯅ ꯑꯦꯜ ꯇꯥꯏ ꯍꯥꯏ ꯑꯗꯨꯅꯦ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯍꯥꯏꯗꯤ ꯃꯤ ꯑꯁꯦ ꯈꯖꯤꯛꯇꯪ ꯍꯥꯏꯗꯤ ꯋꯥꯍꯩꯁꯦ ꯐꯖꯗꯕꯗ ꯑꯗꯨꯝ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯣ ꯐꯖꯕ ꯋꯥꯠꯂꯦ ꯃꯥꯏꯗꯣ ꯆꯨꯝꯅ ꯑꯦꯁ ꯅꯣꯏ ꯄꯣꯠꯇꯣ ꯇꯥꯡꯃꯜꯂꯤꯅꯦ ꯈꯔ ꯍꯣꯡꯅ ꯌꯣꯡꯕ ꯌꯥꯗ꯭ꯔꯣꯒ ꯍꯥꯏꯔꯛꯄꯗꯨꯗꯤ ꯑꯦ ꯁꯤꯅꯤ ꯁꯤꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯥꯏꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕꯀꯣ ꯑꯗꯣ ꯈꯔꯕꯨ ꯇꯥꯔꯁꯨ ꯇꯥꯕꯨ ꯇꯥꯗ꯭ꯔꯁꯨ ꯃꯃꯟ ꯇꯥꯕ ꯇꯥꯗꯕꯗꯤ ꯑꯔꯥꯏꯕꯅꯤ ꯐ꯭ꯔꯤꯗ ꯄꯤꯔꯁꯨ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯔꯥ ꯑꯔꯛꯄ ꯂꯣꯏ ꯄꯤꯖꯕꯅꯤ ꯑꯁꯣꯝꯗ ꯄꯥꯏꯒꯗꯧꯅꯦ ꯁꯣꯝꯗ ꯁꯨꯃꯥꯏꯅ ꯄꯥꯏꯒꯗꯧꯅꯦ ꯑꯩꯒꯤ ꯈꯨꯠꯁꯨ ꯁꯤꯗ ꯈꯣꯠꯂꯦ ꯑꯗꯣ ꯁꯤ ꯑꯃ ꯑꯇꯣꯞꯄ ꯑꯃ ꯇꯧ ꯃꯌꯥꯝ ꯀꯟꯅ ꯑꯩ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯃꯥ ꯏꯁꯩ ꯑꯝꯇ ꯁꯛꯈꯤꯒꯦ ꯎꯄꯥꯏꯗꯦꯗ ꯆꯤꯡꯗꯗꯤꯗ ꯁꯨꯁꯨꯅ ꯑꯀꯟꯕꯗ ꯑꯁꯨꯟꯕꯕꯨ ꯂꯩꯕꯤ ꯑꯀꯟꯕꯗ ꯑꯁꯨꯟꯕꯕꯨ ꯂꯩꯕꯤ 우파이데다 친다티다 수수나 ꯗꯣꯏꯔꯕꯣ ꯑꯗꯨꯗꯤ ꯄꯄꯥ ꯀꯃꯦꯟ ꯑꯝꯇ ꯄꯥꯊꯣꯛꯈꯤꯒ ꯑꯗꯨꯒ ꯑꯃꯨꯛ ꯁꯛꯎꯀꯣ ꯁꯦ ꯃꯌꯥꯝ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯁꯦ ꯀꯩꯅꯣꯒꯤꯁꯦ ꯄꯥꯈ꯭ꯔꯦ ꯀꯦꯅꯦꯗꯤꯒꯤꯁꯦ ꯄꯥꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯪꯁꯤꯅ ꯑꯔꯤꯕꯝ ꯒꯌꯥꯕꯇꯤ ꯗꯦꯕꯤ ꯀꯣ ꯑꯪꯀꯜ ꯑꯩꯅ ꯑꯌꯣꯙ꯭ꯌꯥꯗ ꯂꯩꯔꯤꯌꯦ ꯑꯌꯣꯙ꯭ꯌꯥꯁꯤꯗꯤ ꯒꯨꯖꯔꯥꯠꯇ ꯑꯣꯏꯗꯣꯏꯔꯥ ꯑꯌꯣꯙ꯭ꯌꯥꯁꯦ ꯀꯥꯏꯗ ꯑꯣ ꯆꯨꯝꯃꯦ ꯑꯌꯣꯙ꯭ꯌꯥꯁꯤ ꯌꯨꯄꯤꯅꯤ ꯒꯨꯖꯔꯥꯠꯇ ꯂꯩꯕꯗꯨꯅ ꯀꯩꯅꯣ ꯀꯔꯤꯑꯕ ꯗ꯭ꯋꯥꯔꯀꯥ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯅꯦꯀꯣ ꯗ꯭ꯋꯥꯔꯀꯥꯁꯤꯅ ꯀꯩꯅꯣꯗ ꯒꯨꯖꯔꯥꯠ ꯂꯣꯝꯗ ꯂꯩꯕ ꯑꯣꯏꯔ ꯃꯥꯅꯦꯀꯣ ꯑꯌꯣꯙ꯭ꯌꯥꯁꯤꯅ ꯌꯨꯄꯤꯅꯤ ꯆꯨꯝꯃꯦ ꯑꯩꯁꯦ ꯉꯥꯛꯇꯪ ꯀꯟꯐ꯭ꯌꯨꯁ ꯇꯧꯔꯤꯅꯤ ꯗ꯭ꯋꯥꯔꯀꯥꯁꯤꯅ ꯑꯁꯣꯝꯗ ꯂꯩꯕ ꯑꯣꯏꯒꯨꯝ ꯇꯧꯕꯅꯤ ꯒꯨꯖꯔꯥꯠ ꯂꯣꯝꯗ ꯀꯩꯅꯣ ꯅꯥꯎꯔꯦꯝ ꯇꯣꯝꯕꯤꯝꯆꯥ ꯗꯦꯕꯤ ꯍꯥꯏ ꯕ꯭ꯂꯦꯁꯤ ꯀꯔꯤ ꯑꯦꯟꯁꯥꯡ ꯆꯥꯔꯒꯦ ꯀꯔꯤ ꯑꯦꯟꯁꯥꯡ ꯆꯥꯔꯒꯦ ꯍꯪꯉꯦ ꯊꯣꯏꯊꯣꯏ ꯑꯃ ꯑꯩꯒꯤ ꯑꯃ ꯍꯤꯟꯖꯥꯡꯅꯦ ꯀꯥꯡꯁꯣꯏ ꯍꯥꯏꯌꯣ ꯀꯥꯡꯁꯣꯏꯒꯤ ꯍꯤꯟꯖꯥꯡ ꯑꯩꯒꯤ ꯑꯂꯨꯒ ꯇꯣꯜꯂꯦ ꯑꯗꯨꯒ ꯂꯧꯕꯨꯛ ꯊꯣꯔꯣꯏ ꯕꯣꯔꯥꯅꯦ ꯂꯧꯕꯨꯛ ꯊꯔꯣꯏ ꯀꯥꯡꯉꯧ ꯉꯁꯥꯏ ꯑꯌꯨꯛꯅ ꯕꯣꯔꯥ ꯆꯥꯕ ꯍꯧꯖꯤꯛꯅ ꯀꯥꯡꯉꯧ ꯆꯥꯕ ꯍꯧꯖꯤꯛꯇꯣ ꯀꯥꯡꯉꯧꯒ ꯕꯣꯔꯥꯒ ꯆꯥꯗꯦ ꯕꯣꯔꯥꯒ ꯀꯥꯡꯉꯧꯒ ꯆꯥꯗꯦ ꯊꯣꯏꯕꯀꯤ ꯑꯩꯁꯤꯅ ꯗꯦꯜꯂꯤꯗ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯅꯣ ꯍꯥꯏ ꯊꯕꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯍꯥꯏꯅꯈꯤꯕꯗꯣ ꯑꯩ ꯍꯟꯖꯟ ꯍꯟꯖꯟꯗꯤ ꯍꯥꯏꯔꯦꯀꯣ 30K ꯌꯧꯔꯀꯥꯟꯗ ꯍꯥꯏꯖꯔꯒꯦ ꯃꯌꯥꯝꯗ ꯔꯤꯚꯤꯜ ꯇꯧꯖꯒꯦꯅ ꯍꯥꯏꯈꯤꯕꯅꯦ ꯑꯗꯨꯅ ꯑꯗꯨꯐꯥꯎꯇꯪꯗꯤ ꯉꯥꯏꯕꯤꯔꯣ ꯆꯂꯣ ꯆꯂꯣ फजरा सब तो फजरा सब कर्म से ना चाहिए
ꯑꯐꯥꯕ ꯏꯁꯩ ꯁꯛꯑꯣ ꯄꯪꯁꯛ ꯁꯛꯆꯟꯒꯅꯨ ꯅꯪ ꯍꯩꯕ ꯁꯛꯑꯣꯕ ꯀꯔꯝꯕ ꯏꯁꯩ ꯍꯩꯒꯦꯕ ꯅꯪ ꯃꯌꯦꯛ ꯌꯥꯎꯗꯕꯤꯗ ꯅꯪ ꯄꯪꯁꯛ ꯁꯛꯄꯗꯣ ꯁꯛꯆꯜꯂꯛꯀꯅꯣꯕ ꯍꯥꯏꯗꯤ ꯀꯃꯦꯟ ꯄꯥꯒꯦ ꯑꯗꯨꯒ ꯅꯪꯅ ꯆꯤꯡꯐꯥ ꯄꯨꯕ ꯏꯁꯩꯗꯣ ꯅꯪꯒꯤ ꯑꯩꯒꯤ ꯑꯗꯨ ꯁꯛꯀꯦꯔꯥ ꯈꯪꯅ ꯈꯪꯅ ꯁꯛꯀꯦꯔꯥ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯁꯛꯀꯦꯔꯥ ꯅꯪ ꯁꯛꯅꯤꯡꯕ ꯑꯃ ꯁꯛꯑꯣꯕ Parimo. ꯄꯥꯔꯤ ꯃꯣꯝ ꯁꯛꯑꯁꯨ ꯌꯥꯏ Parimo samu pangan basa na panandan kami may ore jarang medi se daw na kuna kumi may ki thorore kami may kalolore Parimo samu pangan basa Parimo samu pangan basa ꯂꯣꯏꯔꯕꯣ ꯑꯁ ꯂꯞ ꯃꯌꯥꯝ ꯄꯤꯁꯜꯂꯛꯑꯦ ꯊꯣꯏꯊꯣꯏ ꯂꯞ ꯄꯥꯏꯔꯦ ꯊꯣꯏꯊꯣꯏꯒꯤ ꯏꯁꯩꯗ ꯁꯦ ꯃꯌꯥꯝ ꯀꯃꯦꯟꯁꯦ ꯑꯝꯇ ꯖꯔ ꯖꯔ ꯄꯥꯊꯣꯛꯑꯒꯦꯁꯦ ꯂꯥꯏꯁ꯭ꯔꯝ ꯇꯣꯝꯕꯤ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯔꯒꯦ ꯍꯥꯏ ꯀꯥꯡꯁꯣꯏ ꯑꯃꯒ ꯊꯔꯣꯏ ꯀꯥꯡꯉꯧ ꯑꯃꯒ ꯆꯥꯖꯔꯦ ꯃꯌꯥꯝ ꯑꯦꯂꯤꯌꯥꯅ ꯂꯥꯏꯁ꯭ꯔꯝꯅ ꯁꯦꯠ ꯍꯥꯏ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯅꯥꯎꯔꯦꯝ ꯇꯣꯝꯕꯤ ꯃꯆꯥ ꯗꯦꯕꯤ ꯊꯔꯣꯏ ꯀꯥꯡꯍꯧ ꯍꯥꯎꯕꯅꯦ ꯑꯁ ꯊꯔꯣꯏꯕꯨ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯗꯤ ꯂꯣꯏꯔꯦ Nungsina thana numi ꯑꯥ Nungsina thana numi ꯑꯥ Ningwa jatuga Ningwa jatunga ꯆꯥꯛꯀꯧꯕ ꯍꯥꯏꯕꯅꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯤꯉꯣꯜ ꯍꯥꯏꯔꯣ Hai hai Dekho ꯑꯗꯒꯤ ꯅꯥꯎꯔꯦꯝ ꯇꯣꯝꯕꯤ ꯃꯆꯥ ꯗꯦꯕꯤꯁꯦ ꯊꯔꯣꯏ ꯀꯥꯡꯍꯧ ꯍꯥꯎꯕꯅꯤ ꯍꯥꯏꯕꯀꯣ ꯍꯦꯃꯥꯄꯇꯤꯅ ꯀꯂꯛ ꯇꯧꯖꯔꯤꯅꯤ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯏꯅꯥꯎ ꯃꯤ ꯐꯠꯇꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯕꯅꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯍꯥꯏꯌꯣ Mayo Sanbi Nungsina nana numit Nungsina nana numit Ningwa ꯆꯥꯛꯀꯧꯕ Ningwa jatuga ꯃꯥ ꯏꯁꯩ ꯃꯌꯦꯛ ꯂꯣꯟꯁꯦ ꯈꯤꯇꯪ ꯁꯨꯗꯕꯅꯦ ꯃꯥꯁꯦ ꯑꯗꯨꯒꯤꯗꯤ ꯐꯖꯩ ꯍꯥꯏꯔꯦ ꯅꯤꯉꯣ ꯁꯨꯏ ꯁꯨꯏ ꯂꯣꯟꯈꯤꯇꯪ ꯃꯔꯩ ꯊꯥꯕꯩ ꯋꯥꯅꯤ Papa, ako'y tumugaga aduga sogom thokpa yoide aduga chak chaba yoide aduga yosonba yoide aduga South X ki chalani hayo ꯍꯣꯏ ꯍꯣꯏ ꯁꯥꯎꯠ ꯑꯦꯛꯁꯇ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯍꯌꯦꯡ ꯃꯣꯔꯅꯤꯡ ꯆꯥꯛ ꯆꯥꯊꯣꯛꯑꯅꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯊꯣꯛꯑꯅꯤ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯒ ꯁꯥꯎꯠ ꯑꯦꯛꯁꯇ ꯆꯠꯀꯅꯤ ꯍꯥꯏꯈ꯭ꯔꯦꯀꯣ ꯁꯦ ꯃꯌꯥꯝ ꯀꯃꯦꯟꯁꯤꯡꯁꯦ ꯑꯝꯇ ꯄꯥꯊꯣꯛꯀꯦꯁꯦ ꯄꯄꯥ ꯍꯥꯏꯗꯤ ꯄꯦꯟꯗꯤꯡꯗ ꯂꯩꯔꯦ Pathok South X ki do pathok ꯑꯔꯤꯐꯨꯜ ꯍꯥꯏꯔꯦ ꯑꯔꯤꯐꯨꯜꯅ ꯍꯥꯏ ꯍꯥꯏꯔꯦ ꯑꯗꯨꯒ ꯈꯣꯏꯁꯅꯥꯝ ꯄ꯭ꯔꯦꯝꯖꯣꯏꯅ Hi ꯍꯥꯏ ꯕ꯭ꯂꯦꯁꯤ ꯏꯁꯩ ꯌꯥꯝ ꯍꯩꯈ꯭ꯔे ꯕ꯭ꯂꯦꯁꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ ꯇꯥꯃꯣ ꯍꯥꯏ ꯕ꯭ꯂꯦꯁꯤꯁꯦ ꯍꯧꯖꯤꯛ ꯅꯔꯁꯔꯤ ꯇꯝꯃꯤꯌꯦ ꯑꯗꯨꯒ ꯃꯥꯂꯦꯝ ꯉꯥꯟꯕ ꯂꯩꯁꯥꯡꯊꯦꯝ ꯀꯣ ꯉꯁꯤꯗꯤ ꯅꯦꯅꯦ ꯌꯥꯎꯕ ꯎꯗꯦꯅ ꯅꯦꯅꯦꯁꯦ ꯆꯪꯉꯛꯑꯅꯤ ꯅꯦꯅꯦ ꯈꯤꯇꯪ ꯃꯥ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯊꯣꯏꯊꯣꯏꯗ ꯆꯥꯛ ꯆꯥꯕ ꯇꯞꯄꯒꯤ ꯆꯪꯉꯛꯀꯗꯧꯔꯦ ꯃꯥꯁꯨ ꯑꯗꯨꯒ ꯅꯥꯎꯔꯦꯝ ꯇꯣꯝꯕꯤꯝꯆꯥ ꯗꯦꯕꯤ ꯋꯥꯎ ꯅꯥꯏꯁ ꯁꯣꯡ ꯍꯥꯏꯔꯦ ꯕ꯭ꯂꯦꯁꯤꯒꯤ ꯏꯁꯩ ꯌꯥꯝ ꯐꯖꯩ ꯍꯥꯏꯔꯦ ꯊꯣꯏꯊꯣꯏꯒꯤ ꯏꯁꯃꯥꯏꯜ ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯑꯦꯂꯤꯅꯥ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏ ꯕ꯭ꯂꯦꯁꯤ ꯍꯥꯏꯔꯛꯑꯦ ꯊꯣꯏꯕ ꯀꯦ ꯑꯦꯁꯅ ꯗꯦꯜꯂꯤꯒꯤ ꯆꯣꯔ ꯕꯖꯥꯔꯗꯣ ꯑꯃꯨꯛꯇ ꯊꯥꯕꯤꯔꯛꯂꯗꯤ ꯅꯨꯡꯉꯥꯏꯅꯤꯗ ꯆꯣꯔ ꯕꯖꯥꯔꯁꯦ ꯑꯩ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯇꯤ ꯚꯤꯗꯤꯑꯣ ꯍꯥꯞꯆꯈ꯭ꯔꯕꯅꯦꯀꯣ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯚꯤꯗꯤꯑꯣ ꯅꯝꯕꯗꯁꯨ ꯐꯤꯔꯣꯟ ꯀꯔꯤ ꯀꯔꯥꯗꯤ ꯀꯩꯝ ꯍꯥꯏꯗꯦꯕꯀꯣ ꯅꯝꯕ ꯑꯗꯨꯝ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ ꯄꯣꯠ ꯆꯩꯗꯣ ꯃꯣꯏꯁꯦ ꯅꯝꯕ ꯌꯥꯏ ꯌꯥꯗꯦ ꯌꯥꯝ ꯇꯧꯋꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜꯒ ꯌꯥꯝ ꯌꯣꯟꯕꯗꯣ ꯈꯣꯠꯄꯗꯣ ꯑꯗꯨꯗ ꯑꯩꯁꯦ ꯃꯃꯥꯡꯗ ꯑꯃꯨꯛ ꯑꯅꯤꯔꯛꯇꯤ ꯂꯣꯟꯅ ꯅꯝꯕ ꯇꯧꯔꯒ ꯁꯦꯝꯈ꯭ꯔꯕꯅꯦ ꯑꯗꯣ ꯌꯥꯝ ꯐꯖꯅ ꯅꯝꯕꯗꯣ ꯍꯥꯏꯗꯤ ꯃꯣꯏ ꯌꯥꯗꯦꯕ ꯍꯦꯛꯇ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯅꯝꯒꯅꯨ ꯍꯦꯛꯇ ꯇꯧꯋꯦꯕ ꯈꯨꯡꯒꯨꯜꯒꯤ ꯐꯣꯟ ꯇꯧꯒꯦ ꯈꯨꯡꯒꯨꯜ ꯑꯗꯨꯕꯨ ꯃꯔꯛꯇ ꯇꯟꯖꯥ ꯆꯥꯕ ꯑꯝꯗ ꯑꯃꯨꯛ ꯍꯥꯏꯗꯤ ꯅꯝꯕ ꯌꯥꯕꯈꯩ ꯅꯝꯖꯔꯛꯀꯦ ꯈꯨꯡꯒꯨꯜ
विंटर कलेक्शन की जो नमजर के चोर बाजार की तो विंटर कलेक्शन दा फिरोल खोंगु करी करा दे कई लेगे ना मोबाइल गुम्बदुना अयाब गई नमक यादव गई दी उपाय लेते को नते आईगी मित्त थिली नंगी दा अदुगा अरीबम गया बतीना नंदी अदु आइना तोइदी केशी यादे नती यूपी दने हैबा माइ कइनो दो रंगनी ngasa अयोध्या दो यूपी हाइजना चुमे अयोध्या दी यूपी दने द्वारका दो रंगनी बा गुजरात लोम ने दो आइदी एखोइदो आखाले आइना वांगांग नंगना फोन तौरीने ना पक्का तौसलिदो कइगे नंदी अदु आइना तोइदी केशी यादेगी एखोइदो आपता फाखलेबा एकता नंदी अदु आइना फोन तोइदी नसी यादे नंदी अदु आइना फोन तोइदी हेक्टा फोन तोरे मारे फोन मनुंग दे खुतिंग धोकु पाक थाजरगनी लम्मेल नंदी आइना खुतिंग जु मैम लाइक जंबिरइबा मैमना आइगी अखोई इसा इसागी स्क्रीन दा करी डबल पाकना अनिरक थाबियो दुगा लाइक ऑन दबदा आइना आइजो आइगे दबदा खोपक अनि थाबियो अदुगा लाइक ऑन थोन जे अदु लाइक उठोन जे लाइक ती मापन गत ओय हेलो जंबिरक कुमिना 79 अखोई नसी तबदे आई अदुगा मैम काउनै हाय अदु निंजंगिने करी नु मम करे ai kantor tengala नाले khoko makha pathar ge ko aribam ge abati gi je UP gi do haire chumme hi hoi ana haire ko ge abati na sonia gi message la e mi ya me amarom dadi लो yam phai ado mi makal yam thora ani dada ado avoid tok to o laibak masa ta daba wa wangang sangang lu daba adum yaurokpane skip tok to o dada sakot daba haise moi gumbane ha ko chume yam chume sonia duga manipur history ji change hai ai khangbro blessinong hai खंगे खंगी गाइसल खंजे खंग kanano manipur history ha jibu thoi thoi kanano खंग ममी विदेशी की जई ना सकतो nang mina ki jai hairani खायो अखोई न जुकी रे ना manipur film gi horror kum yarna कनाली manipur film gi कनानो aribam gayavati devi na ai hojik ram mandir da lairiye lai khuirami ai uncle okay राम मंदिर जी ना ram mandir je handak sagi bidu yupi gi da yam chaw sagi bidu yam thina celebrate tor to uri de अखोई ना मेरे चपदा अदे मी आंसर किलेरा akoi di sim machin dani kai no chati do नते आई दि खंग दबै ने surak said hi re ko थैंक bina jula e bina yum namna isai yam haiko blessi haire यू हाय ग्रो थैंक यू adagi ngangom tamona ju kaino thare tu pink color ki khut ani clip oideira aduga ऊपर जुलाई rahens thodam jula e isai sakpa haiko manipur history ki message se delete to bigre ko ngangom manipur na ngasi hawai yon bro ngasi yonde tamu ngasi ju hayeng ju lepser ge handak ki week se lepaga mathanggi week to in tawrage ngasi week se hayeng thabak su khar laiba adugi potharage farak tanarani thabak to phangjanarani na इससे क्या करेगी हेलो देशो प्लीज smart hi bro hello smart laisram tumbi blessy papa na yamna luna tawba malida blessy papa do comment pi hello hai aduga rahens thokda maitaina nahan gi dance tawbudo haiko bema hai nangna nahan jagoi sabado hai hai हाय हाय अदु काय हाय दुनो थैंक यू हाय दाइने नंगो थैंक यू याम हाय दाइने ma ngaurabani tu ma hai ba hitrabani thank you hai hitre mina nang jagoi hai hairaga nang kaimta response pi dena thank you kamta hairoidra hairoya कदौरे करी दौरे thank you hayo mina hanung sina haire lapka myam pire jemo asida नो पियो कनो blessy je ngaure hayeng ma chakobo puraro
ꯍꯌꯦꯡ ꯑꯩꯈꯣꯏ ꯀꯣꯏꯕ ꯆꯠꯇꯣꯏꯅꯦꯕꯀꯣ ꯕ꯭ꯂꯦꯁꯤ ꯄꯨꯔꯔꯣꯏ ꯃꯥ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯦ Thank you. ꯑꯗꯨꯝ ꯍꯥꯏꯒꯗꯕꯅꯤꯀꯣ ꯃꯤꯅ ꯑꯗꯣ ꯍꯥꯟꯅ ꯁꯣꯔꯤ ꯍꯥꯟꯅ ꯍꯥꯏꯀꯣ Thanks, sorry, thank you. ꯑꯩꯒꯤ ꯖꯒꯣꯏ ꯐꯖꯩ ꯍꯥꯏꯕꯒꯤ ꯊꯦꯡꯛ ꯌꯨ ꯍꯥꯏꯌꯣ ꯃꯃꯥ ꯅꯥꯇꯣꯟ ꯄꯥꯏꯔꯛꯀꯅꯣ ꯅꯥꯇꯣꯟ ꯅꯥꯏ ꯑꯗꯨꯒ ꯀꯗꯥꯏ ꯌꯧꯈ꯭ꯔꯦꯕꯣ ꯍꯦꯜꯂꯣ ꯔꯦꯟꯁꯀꯤ ꯗꯥꯟꯁ ꯇꯧꯕꯗ ꯌꯥꯝ ꯐꯖꯩ ꯁꯤꯐꯥꯎ ꯂꯩꯒꯀꯣ ꯄꯣꯝꯕꯤ ꯃꯣꯝꯕꯤ ꯍꯥꯏ ꯍꯥꯏꯔꯦ ꯄꯣꯝꯕꯤ ꯃꯣꯝꯕꯤꯅ ꯍꯦꯜꯂꯣ ꯈꯣꯏꯁꯅꯥꯝ ꯄ꯭ꯔꯦꯝꯖꯣꯏꯅ ꯃꯦꯁꯦꯖ ꯀꯛꯈ꯭ꯔꯦꯀꯣ ꯕꯤꯅꯥ ꯃꯥꯏꯕ꯭ꯔꯝ ꯕ꯭ꯂꯦꯁꯤ ꯅꯨꯡꯁꯤꯕ ꯏꯁꯩ ꯌꯥꯝꯅ ꯍꯩꯌꯦ ꯃꯁꯛꯁꯨ ꯐꯖꯕꯅ ꯂꯣꯏꯔꯦ ꯍꯥꯏꯕꯀꯣ ꯃꯁꯛ ꯐꯖꯩ ꯍꯥꯏꯔꯛꯑꯦ Thank you. ꯑꯗꯨꯒ ꯈꯥꯡꯉꯦꯝꯕꯝ ꯖꯌꯦꯟꯇꯤ ꯏꯆꯥꯅꯨꯄꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯃꯄꯥ ꯃꯃꯥꯅ ꯍꯥꯏꯕꯁꯨ ꯏꯜꯂꯤ ꯃꯔꯝꯁꯨ ꯃꯣꯛꯏ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯑꯣꯏꯌꯨꯀꯣ ꯏꯁꯩꯁꯨ ꯌꯥꯝꯅ ꯍꯩꯌꯦ ꯃꯌꯦꯛ ꯂꯥꯜꯂꯁꯨ ꯁꯨꯔꯗꯤ ꯐꯖꯅ ꯇꯥꯏ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏ ꯅꯨꯡꯁꯤ ꯍꯥꯏꯔꯛꯑꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ Thank you. ꯃꯃꯤ ꯁꯦꯞꯀꯤꯗꯣ ꯀꯩꯒꯤꯅꯣ ꯃꯤꯅ ꯃꯁꯛ ꯐꯖꯩ ꯍꯥꯏꯔꯒ ꯅꯪ ꯃꯁꯛ ꯊꯤ ꯍꯥꯏꯔꯛꯑꯅꯤ See what if I say hi? ꯃꯁꯛ ꯐꯖꯩ ꯍꯥꯏꯔꯛꯑꯣꯌꯦ ꯀꯩꯅꯣ ꯑꯗꯨꯕꯣ ꯑꯗꯨ ꯑꯃꯨꯛ ꯊꯨꯗꯦꯛꯈ꯭ꯔꯕ ꯍꯥꯞꯆꯜꯂꯣ ꯌꯥꯝ ꯊꯨꯅ ꯑꯗꯨꯒ ꯊꯣꯛꯆꯣꯝ ꯅꯟꯗꯤꯅꯤꯁꯨ ꯆꯪꯉꯦ ꯍꯥꯏ ꯈꯣꯏꯔꯣꯝ ꯕꯥꯔꯇꯤꯁꯨ ꯂꯥꯛꯑꯦ ꯍꯥꯏ ꯍꯥꯏꯔꯛꯑꯦ ꯃꯅꯤꯄꯨꯔ ꯍꯤꯁꯇ꯭ꯔꯤꯁꯦ ꯑꯃꯨꯛꯁꯨ ꯀꯛꯊꯠꯈ꯭ꯔꯦꯀꯣ ꯑꯃꯨꯛꯁꯨ ꯀꯛꯊꯠꯈ꯭ꯔꯦ ꯃꯥꯁꯦ ꯍꯥꯏꯗꯣꯛꯑꯣꯏꯒꯦꯅ ꯀꯟ ꯈꯜꯂꯤꯔ ꯈꯪꯗꯦ ꯔꯍꯦꯟꯁ ꯊꯧꯗꯥꯝ ꯃꯩꯇꯩꯅ ꯍꯥꯏ ꯍꯥꯏꯔꯒ ꯀ꯭ꯂꯦꯞꯁꯨ ꯄꯤꯔꯛꯑꯦꯀꯣ ꯑꯗꯨꯒ ꯉꯥꯉꯣꯝ ꯇꯥꯃꯣꯅ ꯏꯪꯂꯕ ꯃꯥꯜꯂꯦ ꯇꯥꯃꯣ ꯏꯪꯉꯦ ꯌꯥꯝ ꯏꯪꯉꯦ ꯑꯌꯨꯛꯀ ꯅꯨꯡꯗꯥꯡꯒꯁꯦ ꯐꯖꯅ ꯏꯪꯉꯦ ꯑꯗꯨꯒ ꯅꯨꯡꯊꯤꯟꯗꯗꯤ ꯐꯩ ꯅꯨꯡꯊꯤꯟꯗꯁꯨ ꯏꯪꯉꯤꯗ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯒꯗꯤ ꯁꯥꯏꯗꯅ ꯗꯦꯕꯂꯥ ꯌꯨꯝꯂꯦꯝꯕꯝ ꯀꯩꯅꯣ ꯃꯥꯏꯁꯦ ꯁꯣꯏꯕ ꯃꯥꯜꯂꯤ ꯏꯕꯗ ꯗꯦꯕꯂꯥ ꯌꯨꯝꯂꯦꯝꯕꯝꯅ ꯍꯥꯏ ꯍꯥꯏꯔꯛꯑꯦ ꯅꯥꯎꯔꯦꯝ ꯇꯣꯝꯕꯤꯝꯆꯥ ꯗꯦꯕꯤꯅ ꯊꯥꯈ꯭ꯔꯦ ꯑꯅꯤꯔꯛ ꯑꯩꯅ ꯈꯨꯄꯥꯛꯅ ꯊꯥꯕꯤꯈ꯭ꯔꯦ ꯑꯗꯨ ꯂꯥꯏꯛ ꯆꯣꯡꯊꯣꯛꯑꯝꯃꯅꯤꯀꯣ ꯍꯥꯏꯗꯤ ꯃꯦꯖꯤꯛ ꯑꯣꯜꯂꯝꯃꯅꯤ ꯃꯥꯅꯦ ꯑꯔꯤꯕꯝ ꯒꯌꯥꯕꯇꯤꯅ Magic करना है एक सब्सक्राइब एक चैनल एक सब्सक्राइब ꯌꯥꯝ ꯐꯖꯩ मैजिक हो गया ꯑꯩ मैजिक ꯌꯥम ꯐꯖꯩ ꯑꯩ ꯌꯥꯝ ꯀꯔꯤꯅꯣꯝ ꯍꯥꯏ ꯃꯥꯏꯁꯦ ꯀꯔꯤ ꯍꯥꯏꯅꯣ ꯑꯩ ꯈꯪꯗꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯍꯤꯁꯇ꯭ꯔꯤꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯣ ꯕ꯭ꯂꯦꯁꯤ ꯑꯆꯥꯄꯣꯠ ꯄꯤꯖꯒꯦ ꯍꯥꯏꯔꯛꯑꯦ ꯃꯅꯤꯄꯨꯔ ꯍꯤꯁꯇ꯭ꯔꯤꯁꯦ ꯀꯅꯥꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯈꯪꯕ ꯃꯤ ꯑꯝꯇ ꯃꯃꯥꯡꯗꯁꯨ ꯋꯥꯔꯤꯗ ꯆꯪꯉꯛꯈꯤꯗꯥꯏ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯩ कनानो ꯈꯪꯕ꯭ꯔꯥꯅ ꯍꯪꯉꯛꯄꯗꯨꯗꯅꯤꯗ ꯃꯃꯥꯡꯗ ꯂꯥꯛꯄꯗꯨꯗ ꯑꯣꯏꯔꯝꯒꯅꯦꯕ ꯏꯔꯥꯟꯗ ꯊꯧꯗꯥꯝ लाके ꯑꯩꯈꯣꯏꯒꯤ लाके मणिपुर ꯕꯁꯟꯇ ꯃꯊꯪ ꯌꯨꯝꯗ ꯊꯣꯛꯂꯛꯄꯗ ꯍꯥꯏꯔꯛꯑꯣ ꯑꯃꯨꯛꯇ ꯄꯨꯟꯁꯦ ꯏꯇꯥꯎ ꯄꯨꯟꯁꯦ ꯁꯣꯏꯗꯅ ꯑꯩ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯏꯇꯥꯎ ꯍꯣꯏ ꯀꯔꯤ ꯍꯣꯏ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯔ ꯂꯣꯏꯔꯦ ꯏꯇꯥꯎ ꯀꯨꯏꯔꯦ ꯎꯅꯗꯕꯁꯨ ꯍꯥꯟꯅ ꯁꯤꯗꯩꯗ ꯁꯤꯝꯂꯥꯗꯒ ꯆꯠꯂꯨꯔ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝ ꯎꯅꯈꯤꯗ꯭ꯔ ꯃꯥꯅꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯍꯤꯁꯇ꯭ꯔꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯍꯥꯏꯔꯛꯑꯦ ꯂꯥꯛꯀꯦ ꯌꯨꯝ ꯊꯣꯛꯂꯛꯄꯗ ꯂꯥꯛꯀꯦ ꯍꯥꯏꯈ꯭ꯔꯣ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯈ꯭ꯔꯣ लाके ꯉꯥꯉꯣꯝ ꯇꯥꯃꯣꯅ ꯐꯦꯛ ꯑꯦꯀꯥꯎꯟ ꯌꯥꯎꯔꯦ ꯍꯥꯏ ꯇꯥꯃꯣ ꯃꯌꯥꯝ ꯌꯥꯝꯕꯅꯤꯅ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯐꯦꯛꯁꯨ ꯑꯗꯨ ꯑꯗꯨꯒ ꯀꯅꯥꯅꯣꯝꯁꯨ ꯂꯥꯛꯇꯣꯔꯦ ꯃꯥꯂꯦꯝ ꯉꯥꯟꯕ ꯂꯩꯁꯥꯡꯊꯦꯝꯅ ꯆꯥꯛ ꯆꯥꯔꯕꯣ ꯏꯌꯥꯝꯕ ꯍꯣꯏꯕꯣ ꯍꯥꯏ ꯃꯥꯂꯦꯝ ꯉꯥꯟꯕ ꯆꯥꯛ ꯆꯥꯔꯦ ꯑꯩꯈꯣꯏ ꯃꯥꯂꯦꯝ ꯉꯥꯟꯕꯗꯤ ꯆꯥꯔꯕꯣ ꯑꯁ ꯀꯦꯁꯟꯅꯔꯛꯀꯅꯣ ꯅꯪ ꯏꯆꯥꯎ ꯆꯥꯎꯔꯛꯄꯗꯣ ꯂꯥꯏꯁ꯭ꯔꯝ ꯀꯦꯁꯟꯅꯔꯦ ꯇꯣꯝꯕꯤ ꯗꯥꯟꯁ ꯇꯧꯕ ꯍꯩꯕ꯭ꯔꯣ ꯕ꯭ꯂꯦꯁꯤ ꯗꯥꯟꯁ ꯍꯩꯕ꯭ꯔꯥꯌꯦ ꯑꯝꯇ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯍꯩꯕ ꯍꯩꯌꯦ ꯍꯧꯖꯤꯛꯇꯤ ꯈꯣꯡ ꯁꯦꯛꯈ꯭ꯔꯦꯕ ꯃꯥ ꯗꯥꯟꯁ ꯇꯧꯕꯗꯤ ꯌꯥꯝ ꯍꯩ ꯑꯗꯣ ꯍꯧꯖꯤꯛ ꯍꯤꯗꯥꯛ ꯀꯥꯞꯄꯨꯕꯩ ꯃꯈꯣꯡ ꯀꯟꯅ ꯁꯦꯛꯏ ꯆꯍꯤ 5 ꯐꯥꯔꯛꯄ ꯍꯤꯗꯥꯛ ꯀꯥꯞꯊꯣꯛꯎꯔꯦ ꯑꯗꯨꯒ ꯀꯅꯥꯅꯣ ꯕ꯭ꯂꯨ ꯀꯂꯔꯗ ꯑꯃ ꯆꯪꯉꯦ ꯇꯨ ꯍꯥꯏ ꯊꯣꯏꯊꯣꯏ ꯍꯥꯏꯔꯛꯑꯦ ꯅꯠꯇꯦ ꯕ꯭ꯂꯨ ꯀꯂꯔ ꯆꯦꯆꯦ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯍꯥꯏ ꯊꯣꯏꯊꯣꯏ ꯍꯥꯏꯗꯤ ꯀꯅꯥꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅ ꯍꯥꯏꯔꯛꯏ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯃꯈꯣꯡ ꯅꯥ ꯐꯔꯛꯑꯦ ꯀꯅꯥ ꯃꯥꯜꯂꯦ ꯍꯥꯏꯔꯛꯑꯣ वखैगी वखै ꯋꯥꯈꯜꯒꯤ ꯄꯨꯈꯩꯗꯣ ꯀꯅꯥꯅꯣ सी थोगे ꯅꯈꯣꯡ ꯌꯥꯗ꯭ꯔꯤꯗꯨꯗꯤ ꯋꯥꯀꯔ ꯇ꯭ꯔꯣꯂꯤ ꯕꯦꯒꯁꯤꯅꯦ ꯃꯥꯅ ꯊꯧꯒꯦ ꯍꯥꯏꯁꯦ ꯌꯥꯔꯣꯏ ꯁꯥꯟꯅꯄꯣꯠꯂꯁꯦ ꯅꯠꯇꯦ ꯅꯪ ꯍꯌꯦꯡ ꯄꯨꯔꯣꯏ ꯍꯌꯦꯡ ꯄꯨꯔꯣꯏ ꯀꯀꯥ ꯂꯥꯛꯑꯒ ꯊꯣꯏꯊꯣꯏ ꯅꯪ ꯇꯨꯃꯤꯟꯅ ꯐꯝꯗꯣꯏꯗꯤ ꯐꯝꯃꯣ ꯊꯣꯏꯊꯣꯏ ꯑꯩ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯏꯗꯤ ꯀꯀꯥ ꯂꯥꯛꯑꯒ ꯍꯜꯂꯣ ꯀꯀꯥꯁꯨ ꯍꯥꯏꯗꯕ ꯀꯀꯥ ꯁꯥꯎꯈ꯭ꯔꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤꯕꯨ ꯆꯪꯕꯤꯔꯛꯏꯕ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ
ꯏꯁꯥ ꯏꯁꯥꯒꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯗꯕꯜ ꯇꯦꯞ ꯇꯧꯕꯤꯌꯣ ꯑꯣ ꯐꯖꯅ ꯍꯜꯂꯣ ꯀꯀꯥ ꯑꯝꯇ ꯍꯥꯏꯈ꯭ꯔꯣ ꯃꯈꯥ ꯄꯥꯔꯛꯑꯒꯦ ꯍꯥꯏꯔꯣꯏꯗ꯭ꯔꯣ Hello. ꯆꯥꯛ ꯅꯨꯃꯤꯠꯇ ꯆꯥꯔꯕꯣ ꯁꯦꯞꯀꯅꯣ ꯍꯥꯏꯕ ꯅꯪ ꯂꯩꯁꯥꯕꯤ ꯌꯥꯎꯔꯒ ꯑꯗꯨꯝ ꯁꯦꯞ ꯂꯩꯖꯅꯤꯅ ꯃꯃꯤꯁꯤꯗꯪ ꯁꯦꯞꯄꯝꯗ꯭ꯔꯗꯤ ꯕ꯭ꯂꯦꯁꯤ ꯑꯣꯏꯔꯗꯧꯅꯤ ꯃꯃꯤꯁꯦ ꯁꯦꯞꯄꯅꯤꯅ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ ꯅꯤꯡꯊꯧꯖꯝ ꯕ꯭ꯂꯦꯁꯤ ꯅꯪꯕꯨ ꯀꯥꯏꯗꯩꯅꯣ ꯍꯥꯏꯔꯛꯑꯦꯀꯣ ꯕ꯭ꯂꯦꯁꯤꯁꯦ ꯀꯥꯏꯋꯥꯏꯗꯩꯅꯣ ꯀꯥꯏꯗꯩꯅꯣ ꯕ꯭ꯂꯦꯁꯤꯁꯦ Khande kai. ꯈꯨꯅꯧꯗꯒꯤꯅꯦ ꯍꯥꯏꯌꯣ Khungi sipaida. ꯐꯨꯝꯂꯧ ꯁꯤꯐꯥꯏꯗꯒꯤꯅꯦ ꯁꯦꯞꯇ ꯐꯖꯅ ꯐꯝꯃꯣ ꯀꯔꯤꯅꯣ ꯃꯅꯤꯄꯨꯔ ꯇꯧꯔꯤꯗꯣ ꯍꯤꯁꯇ꯭ꯔꯤ ꯍꯣꯏ ꯍꯣꯏ ꯐꯖꯩꯌꯦ ꯍꯥꯏꯔꯛꯑꯦ ꯔꯍꯦꯟ ꯁꯤꯗ ꯐꯝꯃꯣ ꯁꯧꯗꯥꯝꯅ ꯍꯥꯏꯕ ꯕꯥꯏ ꯑꯩꯅ ꯍꯥꯏꯔꯦ ꯐꯝꯕ ꯇꯜꯂꯦ ꯕꯥꯏ ꯔꯍꯦꯟ ꯂꯩꯁꯥꯕꯤꯅ ꯈꯥꯡꯉꯦꯝꯕꯝ ꯖꯌꯦꯟꯇꯤꯅ ꯈꯣꯡꯁꯦ ꯅꯥꯏ ꯃꯤꯠ ꯍꯥꯏꯔꯛꯀꯅꯤ ꯁꯦꯞꯂꯁꯨ ꯏꯆꯥꯗꯤ ꯑꯗꯨꯝ ꯐꯖꯩꯗ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ ꯏꯆꯥꯁꯦ ꯍꯥꯏꯔꯦ ꯃꯃꯤꯠ ꯁꯦꯞꯄꯁꯨ ꯐꯖꯩ ꯍꯥꯏꯔꯛꯑꯦ ꯅꯪ ꯃꯥꯂꯦꯝ ꯑꯗꯨꯗꯤ ꯉꯥꯟꯕ ꯊꯦꯡꯀ꯭ꯌꯨ ꯂꯩꯁꯥꯡ ꯇꯦꯝꯅ ꯍꯥꯏꯈ꯭ꯔꯣ ꯆꯥꯔꯦ ꯏꯌꯥꯝꯕ ꯊꯦꯡꯀ꯭ꯌꯨ ꯀꯔꯤ ꯅꯦꯅꯦ ꯃꯊꯦꯜ ꯆꯥꯔꯦ ꯃꯥꯂꯦꯝ ꯉꯥꯟꯕ ꯑꯗꯨꯒ ꯀꯦꯅꯦꯗꯤ ꯉꯥꯡꯈꯥꯝ ꯍꯥꯏꯗꯣꯏꯔꯥ ꯉꯥꯡꯈꯥꯝ ꯍꯥꯏꯕ ꯃꯥꯜꯂꯦꯀꯣ ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯑꯁ ꯃꯈꯣꯡ ꯅꯥꯏ ꯍꯥꯏꯗꯥꯏꯅ ꯅꯨꯡꯉꯥꯏꯃꯟꯗꯕꯗꯒꯤ ꯚꯤꯗꯤꯑꯣꯗ ꯆꯪꯉꯒ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯝꯕꯅꯦ ꯃꯥꯒꯤ ꯀꯃꯦꯟꯇ ꯅꯨꯡꯁꯤꯕ ꯏꯆꯦ ꯕ꯭ꯂꯦꯁꯤꯒꯤ ꯈꯜꯂꯒ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯍꯣꯠꯅꯕꯤꯌꯨ ꯀꯩꯅꯣ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯃꯥꯁꯦ ꯀꯔꯤꯅꯣ ꯍꯥꯏ ꯀꯩꯅꯣꯁꯦ ꯊꯣꯏꯊꯣꯏꯁꯦ ꯑꯁꯣꯝꯗ ꯃꯥ ꯀꯩꯅꯣꯗꯣ ꯕꯥꯠꯔꯨꯝ ꯆꯪꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯥꯟꯅꯄꯣꯠ ꯂꯧꯕ꯭ꯔꯥ ꯀꯩꯅꯣ ꯂꯥꯛꯑꯅꯤ ꯑꯗꯣ ꯀꯩꯅꯣ ꯇꯧꯕꯒꯤ ꯀꯦꯅꯦꯗꯤ ꯊꯦꯡꯀ꯭ꯌꯨ ꯅꯤꯡꯁꯤꯡꯃꯝꯃꯤ ꯕ꯭ꯂꯦꯁꯤ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯦ ꯕ꯭ꯂꯦꯁꯤꯁꯦ ꯂꯥꯛꯑꯅꯤ ꯑꯣ ꯃꯥ ꯑꯁꯤ ꯁꯥꯟꯅꯄꯣꯠ ꯂꯧꯔꯨꯕ ꯑꯣꯏꯕꯖꯥꯠꯅꯤ ꯐꯝꯃꯣ 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 Egi market. Khajagi market ay yan ba na? ꯀꯥꯡ ꯂꯥꯛꯑꯦ Khajagi market. Khajagi daw ko. ꯁꯦ ꯐꯖꯅ ꯃꯤꯒꯤ ꯀꯃꯦꯟ ꯐꯖꯅ ꯄꯥꯖꯩ ꯆꯒꯠꯅꯔꯗꯤ ꯃꯤꯅ ꯇꯥꯅꯤꯡꯉꯔꯣꯏ ꯅꯤꯡꯁꯤꯡꯃꯝꯃꯤꯅ ꯕ꯭ꯂꯦꯁꯤ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯌꯦꯅꯦ Chare chare. ꯆꯥꯔꯦ ꯅꯦꯅꯦ Loy mak chare ko. ꯅꯦꯅꯦꯗꯤ ꯆꯥꯛ ꯆꯥꯔꯕꯣ ꯑꯕꯦꯝꯃꯁꯨ ꯆꯥꯛ ꯆꯥꯈ꯭ꯔꯕꯣ ꯇꯨꯝꯈ꯭ꯔꯕꯣ ꯍꯪꯉꯣ Abe mak chak chare ba tumba ba chagile ba. ꯑꯁ ꯃꯅꯤꯄꯨꯔ ꯍꯤꯁꯇ꯭ꯔꯤꯅ ꯍꯥꯏꯔꯦ ꯍꯤꯗꯥꯛ ꯀꯥꯞꯄꯗꯣ ꯅꯥꯕ꯭ꯔꯣ ꯅꯥꯔꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯔꯦ Nale. ꯅꯥꯏꯌꯦ Kitang 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 naiye. kitang naiye chota sa. Ah. Naiye kanna. ꯅꯪ ꯁꯇꯤ ꯍꯧꯔꯤꯁꯤ ꯅꯃꯤꯠ ꯑꯝꯇ ꯎꯗ꯭ꯔꯦ ꯕ꯭ꯂꯦꯁꯤ ꯃꯃꯤꯠ ꯌꯥꯎꯗ꯭ꯔꯦ ꯄꯄꯥꯒꯤ ꯃꯤꯠ ꯑꯅꯧ ꯂꯧꯊꯣꯛꯑꯗꯤ ꯀꯃꯥꯏꯅ ꯌꯦꯡꯕ ꯑꯝꯇ ꯌꯦꯡꯉꯛꯑꯣꯅꯦ ꯑꯁꯤꯅ ꯑꯩ ꯑꯅꯧ ꯂꯧꯊꯣꯛꯑꯗꯤ ꯃꯥ ꯃꯤꯠ ꯑꯁꯨꯃꯥꯏꯅ ꯌꯦꯡꯉꯦ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯕꯒꯤ ꯅꯤꯡꯁꯤꯡ ꯃꯃꯤꯅ ꯂꯥꯏꯛ ꯇꯧꯕꯤꯔꯛꯑꯦ ꯅꯤꯡꯊꯧꯖꯝꯅ ꯍꯧꯖꯤꯛꯅ ꯀꯥꯏꯗ ꯂꯩꯔꯤꯕꯅꯣ ꯕ꯭ꯂꯦꯁꯤꯗꯤ ꯍꯥꯏ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯔꯤꯒꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯔꯤꯁꯦ Khandi kaida rayo. ꯗꯦꯜꯂꯤꯗ ꯍꯥꯏꯌꯣ ꯗꯦꯜꯂꯤꯗ ꯂꯩꯁꯦ ꯑꯩꯈꯣꯏ ꯗꯦꯜꯂꯤꯗ ꯂꯩꯖꯔꯤ ꯍꯥꯏꯌꯣ ꯑꯝꯇ ꯍꯥꯏꯌꯣ Khodi da laijadi. ꯑꯗꯨꯒ ꯂꯥꯏꯁ꯭ꯔꯝ ꯇꯣꯝꯕꯤ ꯗꯥꯟꯁ ꯃꯆꯥ ꯑꯃ ꯇꯧꯕꯤꯌꯣ ꯍꯧꯖꯤꯛ ꯕ꯭ꯂꯦꯁꯤꯁꯦ ꯑꯩꯈꯣꯏ ꯆꯍꯤ ꯃꯈꯣꯡ 5 ꯅꯥꯔꯦ. ꯃꯄꯨꯡ ꯐꯥꯔꯛꯄꯒꯤ ꯍꯤꯗꯥꯛ ꯀꯥꯞꯄꯨꯕꯒꯤ ꯃꯥ ꯍꯧꯖꯤꯛ ꯃꯈꯣꯡꯁꯦ ꯁꯦꯛ ꯁꯦꯛꯇꯅ ꯁꯦꯛ ꯆꯠꯂꯦ. ꯁꯦꯛꯇꯅ ꯈꯔ ꯈꯔ ꯆꯠꯄ ꯌꯥꯔꯛꯏ ꯑꯗꯒꯤ ꯑꯩꯅ ꯁꯤ ꯀꯩꯅꯣ ꯀꯗꯥꯏꯅꯣꯝ ꯅꯝꯃꯨꯕꯩꯅꯦ ꯁ꯭ꯀ꯭ꯔꯤꯟꯗ ꯃꯥꯏ ꯀꯩꯅꯣꯗꯣ ꯕ꯭ꯔꯥꯏꯠꯅꯦꯁꯇꯣ Koko phajilo kinda. ꯃꯌꯥꯝ ꯍꯥꯏꯌꯣ ꯑꯗꯨꯒ ꯋꯥꯈꯜꯒꯤ ꯀꯀꯥ ꯋꯥꯈꯜꯒꯤ ꯄꯨꯀꯩꯅ ꯇꯨ ꯕ꯭ꯂꯦꯁꯤꯒꯤ ꯌꯦꯡꯉꯣ ꯏꯁꯃꯥꯏꯜ ꯂꯞ ꯀꯌꯥꯝ ꯄꯤꯔꯛꯏꯅꯣ ꯌꯦꯡꯉꯣ Boss ari na. ꯊꯦꯡꯛ ꯌꯨ ꯍꯥꯏꯈ꯭ꯔꯣ Thank you very much. Thank you very much. ꯊꯣꯏꯊꯣꯏ ꯃꯥꯏ ꯀ꯭ꯌꯨꯇꯤ ꯍꯥꯏꯔꯦ ꯊꯣꯏꯊꯣꯏꯁꯤ ꯌꯥꯝ ꯀ꯭ꯌꯨꯠ ꯑꯣꯏꯔꯦ ꯍꯥꯏ ꯇꯨ Thank you very much. ꯊꯥꯒꯠꯆꯔꯤ ꯍꯥꯏꯌꯣ Thagachari. ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯔꯒꯦ ꯍꯪꯉꯦ ꯀꯀꯥꯅ ꯁꯤ ꯑꯝꯇ ꯃꯃꯥꯒ Jang charage. ꯀꯀꯥꯅ ꯅꯪꯉꯣꯟꯗ ꯍꯪꯉꯛꯏꯅꯦ ꯀꯩ ꯌꯦꯟꯁꯥꯡ Hey ꯆꯥꯔꯒꯦ hange. ꯑꯗꯨ ꯅꯪ ꯍꯥꯟꯅ ꯕ꯭ꯂꯦꯁꯤꯒꯤ ꯍꯥꯟꯅ ꯍꯥꯏꯈꯤꯗꯧꯅꯦ ꯍꯥꯏꯈ꯭ꯔꯣ બ્ꯂꯦꯁꯤꯒꯤ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯣ ꯅꯪꯒꯤ ꯍꯥꯏꯔꯒ kaka ꯅꯪꯗꯤ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯔꯒꯦꯅ ꯍꯪꯗꯧ ꯅꯠꯇ꯭ꯔꯣ Hikin jang ꯕ꯭ꯂꯦꯁꯤꯒꯤ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯣ ꯑꯩꯈꯣꯏ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯉꯁꯤ Amma kangogi dabu cholai aduga amma aigi Hawaii ne. ꯍꯋꯥꯏ ꯅꯠꯇꯦꯗ ꯀꯥꯡꯁꯣꯏ ꯀꯥꯡꯁꯣꯏ ꯑꯃ ꯑꯗꯨꯒ ꯊꯔꯣꯏ ꯀꯥꯡꯍꯧ ꯑꯃ ꯍꯥꯏꯌꯣ Aigi hanang hayoi. ꯅꯤꯡꯁꯤꯡ ꯃꯃꯤꯅ ꯖꯒꯣꯏ ꯁꯥꯕ ꯌꯥꯝ ꯍꯩꯌꯦ ꯍꯥꯏꯌꯦ ꯕ꯭ꯂꯦꯁꯤꯁꯦ ꯊꯦꯡꯛ ꯌꯨ ꯍꯥꯏꯈ꯭ꯔꯣ Thank you very much. ꯊꯦꯡꯛ ꯌꯨ ꯅꯦꯅꯦ Thank you very much. ꯔꯍꯦꯟꯁ ꯊꯧꯗꯥꯝ ꯃꯩꯇꯩꯅ ꯑꯩꯗꯣ ꯀꯀꯥ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯈꯔ ꯌꯦꯡꯕꯗ
ꯀꯔꯤ ꯍꯥꯏꯅꯣ ꯊꯦꯡꯅꯔꯦ ꯍꯥꯏꯔꯣ ꯊꯦꯡꯅꯔꯦ ꯍꯥꯏꯔꯣ ꯑꯣꯀꯦ ꯑꯁ ꯕ꯭ꯂꯦꯁꯤꯒꯤ ꯌꯦꯡꯉꯣ ꯗꯗꯥꯅ ꯀꯩꯅꯣ ꯂꯞ ꯀꯌꯥ ꯄꯤꯔꯛꯏꯅꯣ ꯑꯁ ꯌꯥꯝꯃꯦ ꯕ꯭ꯂꯦꯁꯤꯒꯤ ꯂꯞ ꯃꯌꯥꯝꯁꯤꯗꯤ ꯊꯦꯡꯛ ꯌꯨ ꯍꯥꯏꯈ꯭ꯔꯣ Thank you very much. क्या बनाए हो? ꯅꯤꯡꯁꯤꯡ ꯃꯃꯤꯅ ꯏꯕꯦꯝꯃ ꯆꯥꯛ ꯆꯥꯔꯤ ꯍꯥꯏ ꯃꯥꯏ ꯑꯕꯦꯝꯃꯁꯨ ꯆꯥꯛ ꯆꯥꯔꯤ ꯍꯥꯏꯔꯛꯑꯦ ꯑꯕꯦꯝꯃꯗꯣ ꯆꯥꯛ ꯆꯥꯔꯤ ꯃꯅꯤꯄꯨꯔ ꯃꯥ ꯍꯤꯁꯇ꯭ꯔꯤꯅ ꯇꯨꯝꯗ꯭ꯔꯤ ꯌꯥꯝ ꯐꯖꯩ ꯃꯤꯠ ꯈꯠꯄꯗꯣ ꯏꯆꯟꯁꯦ ꯍꯥꯏ ꯀꯤꯌꯦ ꯚꯨꯠ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯃꯃꯤꯠ ꯃꯥꯏ ꯁꯦꯞꯆꯒꯤꯅꯤꯅ ꯃꯃꯤꯠ ꯁꯦꯞꯄꯤ ꯃꯥꯜꯂꯦ ꯍꯦꯟꯖꯜꯂꯛꯀꯅꯨ ꯃꯥꯒꯤ ꯈꯤꯇꯪꯒ ꯍꯥꯏꯔꯨꯔꯗꯤ ꯃꯥꯒꯤ ꯍꯦꯟꯖꯟꯕ ꯑꯃ ꯂꯩꯌꯦꯕꯀꯣ अरे हेंजन तो जाएगा माँ भी और है ꯃꯥꯡꯂꯦꯝ ꯉꯥꯟꯕꯅ ꯍꯥꯏꯔꯛꯑꯦ ꯍꯌꯦꯡꯗꯤ ꯐꯪꯁꯟ ꯂꯩꯌꯦ ꯉꯁꯤꯗꯤ ꯑꯩ ꯇꯨꯝꯃꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ ꯕꯥꯏ ꯃꯥꯂꯦꯝ ꯉꯥꯟꯕ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯩꯈꯣꯏꯗꯤ ꯉꯥꯏꯍꯥꯛ ꯂꯩꯈꯤꯁꯦ ꯑꯗꯨꯒ ꯋꯥꯈꯜꯒꯤ ꯄꯨꯕꯩ ꯀꯀꯥꯒꯤ ꯑꯃꯨꯛ ꯂꯥꯛꯑꯦ ꯊꯣꯏꯊꯣꯏ ꯋꯥꯎ ꯌꯥꯝ ꯐꯖꯩꯌꯦ ꯀꯔꯤꯅꯣ ꯑꯗꯨꯕꯣ ꯍꯥꯏꯔꯛꯑꯦ ꯀꯔꯤꯅꯣꯌꯦ ꯅꯪꯒꯤꯗꯣ ꯅꯤꯡꯁꯤꯡꯕ ꯃꯤꯅ ꯂꯞ ꯃꯌꯥꯝ ꯄꯤꯔꯛꯑꯦ बड़ा बड़ा ꯊꯦꯡꯛ ꯌꯨ ꯍꯥꯏꯈ꯭ꯔꯣ ꯅꯦꯅꯦ ꯀꯦꯅꯦꯗꯤ ꯉꯥꯡꯈꯥꯝ ꯆꯠꯂꯒꯦ ꯒꯦꯝ ꯇꯧꯔꯨꯔꯒꯦ ꯂꯥꯏꯛ ꯄꯤꯔꯝꯃꯦꯀꯣ ꯑꯩ ꯕꯥꯏ ꯑꯣꯜꯋꯦꯖ ꯕꯤ ꯑꯦ ꯂꯚꯂꯤ ꯐꯦꯃꯤꯂꯤ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯕꯥꯏ ꯕꯥꯏ ꯉꯥꯉꯣꯝ ꯃꯅꯤꯄꯨꯔꯅ ꯆꯥꯛ ꯄꯨꯡ ꯀꯌꯥꯗ ꯍꯥꯏ ꯇꯥꯃꯣ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯛ ꯆꯥꯔꯦ ꯈꯔ ꯉꯟꯅ ꯆꯥꯊꯣꯛꯑꯦ ꯇꯥꯃꯣ ꯇꯥꯃꯣꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯉꯁꯤ चला रही है बोट ꯃꯥ ꯌꯥꯝ ꯃꯥꯟꯅꯒ बोट चला रही है बोट ꯀꯣꯛꯇꯤ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯏ ꯃꯥ ꯂꯥꯛꯑꯦ ꯌꯥꯝ ꯃꯥꯟꯅ ꯌꯦꯛꯑꯦ ꯁꯤꯅ ꯏꯁꯤꯡ सिना सिन ꯅꯪ ꯅꯇꯣꯟꯗ ꯑꯗꯨꯝ ꯌꯦꯛꯑꯣ मानव गंबिनी हियर गुरुग्रामदा लैये हाइजे गुरगांवदैनिको अदुदी अखोई नकनारे मणिपुर हिस्ट्रीना अदोमददी कनो अदोमददी मणिपुरददी यामना साई अदोमददी इंग्द्रो मणिपुरददी याम साई हैबा अखोई सिददी इंगे इंग फजना हौरे ब्लैंकेट सुप्पे अखोई एगी ब्लैंकेट नमक का जब भी है चाको बता निंगो चाको बा अहुगा हैप्पी निंगो चाको बा बेंजिस ताइबंग हाइरेको इचे नुंगाइरिब्रो हाइरे नुंगाइरिये ꯑꯩꯗꯤ ꯁꯤꯗꯒꯤ ꯑꯃꯠꯇ ꯍꯦꯛ ꯄꯥꯊꯣꯛꯇ꯭ꯔꯦ ꯐꯃꯨꯡ ꯑꯁꯣꯅꯥꯀꯟꯗꯗꯤ ꯈꯔ ꯎꯊꯣꯛꯑꯝꯃꯦ ꯑꯩꯅ ꯁꯣꯟꯗ ꯑꯩꯉꯣꯟꯂꯣꯝꯗ ꯊꯥꯛꯇꯣ ꯂꯥꯞꯁꯨ ꯂꯥꯞꯄꯦꯗꯅ ꯑꯩꯁꯨ ꯎꯗ꯭ꯔꯦ ꯑꯗꯨꯒ ꯀꯀꯥꯒꯤ ꯋꯥꯈꯜ ꯄꯨꯀꯩ ꯀꯀꯥꯒꯤ ꯂꯥꯛꯑꯦ ꯊꯣꯏꯊꯣꯏ ꯅꯪꯒꯤ ꯗꯥꯟꯁꯇꯣ ꯀꯀꯥꯗꯤ ꯑꯋꯥꯕ ꯄꯣꯊꯥꯔꯦ ꯑꯟꯐꯣꯔꯒꯦꯇꯦꯕꯜ ꯚꯤꯗꯤꯑꯣ ꯑꯣꯏꯍꯜꯂꯦ ꯅꯪꯒꯤ ꯗꯥꯟꯁꯇꯣ ꯃꯥꯏ ꯕ꯭ꯌꯨꯇꯤꯐꯨꯜ ꯐꯦꯔꯤ ꯍꯥꯏꯔꯛꯑꯦ थैंक यू वेरी मच ꯐꯖꯅ ꯑꯣꯟꯖꯜꯂꯣ ꯀꯀꯥꯗ ꯊꯦꯡꯛ ꯌꯨ ꯀꯀꯥ थैंक यू काका मा कन्न लाई अम येबको अदुदुगीने लपसु मयाम पिरे ककाना लब के यामनो पिरे जेंगो पिंक कलर की उरबा लब मयाम जेंग ककाना उरे रे ने साइने उरे नंग साइ उरे निंगसिंग मम्मीना ब्लेसी फजदे तौनु कई तोगना नंग नमिन गा साइ नमिन छेपसनबदो तोगनी यार तोगनी ꯅꯦꯅꯦ ꯁꯥꯎꯔꯛꯑꯅꯤ ꯅꯦꯅꯦꯅ ꯍꯣꯏ ꯇꯧꯔꯔꯣꯏꯒꯦ ꯍꯥꯏꯒꯗꯧꯅꯦ नेने तौजररोय हाइगदौने नंगदी ꯑꯝꯇ ꯍꯥꯏꯌꯣ ꯅꯦꯅꯦ ꯇꯧꯖꯔꯔꯣꯏꯒꯦ ꯁꯣꯔꯤ ꯍꯥꯏꯖꯈ꯭ꯔꯣ अदगी मथंगना अख गंबिनी की युमगी पोत थारिसे कदाइदा थागे अखोइदी कैनोने मी लापदा पुबीरखने अदो मरक्ता कैनोगी इंजांग नापी थानबदुदी पोस्ट तुम थाले अखोइ ꯍꯥꯏꯗꯤ ꯂꯥꯛꯄꯗꯣ ꯐꯔꯛ ꯇꯥ ꯇꯥꯔꯒꯗꯤ अदुगा निक्सिक ममीना वेलकम ब्लेसी है कैनो हकाम लाइदा अखोइ ngamom tamogi bora kangsoi chare as tamoga अखोइगा मानरे अखोइगिना ꯃꯥꯟꯅꯔꯦ कांसोइगा कांगौगा चाहे तामो काकागी वाखल पुकई ngasi तामो से फजन उदेदा ngसागा आई उहलंबने सिदैदा फोन जे चंददना सिलागा थैथोइगे ओइना उहलबा
ꯍꯥꯏꯗꯤ ꯑꯃꯨꯛ ꯈꯔ ꯊꯥꯞꯇꯣꯛꯑꯒ ꯑꯍꯨꯝꯃꯛ ꯎꯅꯕ ꯑꯣꯏꯔꯒꯅ ꯑꯃꯨꯛ ꯄꯥꯕ ꯎꯗ꯭ꯔꯤꯕ ꯃꯤꯠ ꯐꯕ ꯉꯥꯛꯇꯅꯤꯅ ꯑꯩꯗꯤ ꯁꯨꯡꯎ ꯎꯗ꯭ꯔꯦ ꯉꯁꯤꯗꯤ ꯅꯪ ꯑꯃꯨꯛ ꯎꯍꯜꯂꯣ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒ ꯀꯩꯅꯣꯅ ꯒꯝꯕꯤꯅꯤꯅ ꯀꯗꯥꯏꯗ ꯂꯩꯒꯦ ꯒꯨꯔꯨꯒꯥꯡꯒ ꯅꯛꯅꯔꯗꯤ ꯒꯨꯔꯨꯒꯥꯡꯒ ꯅꯛꯅꯔꯗꯤ ꯑꯩꯈꯣꯏ ꯗꯦꯜꯂꯤ ꯃꯁꯦꯟꯅꯦꯅ ꯍꯥꯏꯒꯦ ꯇꯧꯅꯤꯗ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣꯒꯤ ꯑꯥꯏ ꯑꯦꯟ ꯑꯦ ꯃꯥꯔꯀꯦꯠꯇꯅꯤꯀꯣ ꯊꯥꯞꯄꯦ ꯍꯥꯏꯗꯤ ꯅꯛꯑꯦ ꯍꯥꯏꯕꯗꯨꯗ ꯁꯤꯗ ꯃꯅꯤꯄꯨꯔꯗꯒꯤꯁꯨ ꯃꯌꯥꯝ ꯌꯥꯎꯕꯤꯔꯤꯀꯣ ꯑꯗꯨꯒꯤꯗꯨꯗ ꯑꯩꯈꯣꯏ ꯃꯁꯦꯟꯅꯦꯅ ꯁꯨꯝ ꯑꯗꯨꯗ ꯅꯛꯑꯦ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣꯒꯤ ꯑꯥꯏ ꯑꯦꯟ ꯑꯦ ꯃꯥꯔꯀꯦꯠꯇꯨꯒꯤ ꯃꯅꯥꯛꯇ ꯂꯩꯖꯕꯅꯤ ꯗꯦꯜꯂꯤꯒꯤ ꯁꯥꯎꯠ ꯗꯦꯜꯂꯤ ꯀꯀꯥ ꯀꯩꯅꯣ ꯍꯥꯏꯒꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤꯗ ꯆꯪꯕꯤꯔꯛꯏꯕ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡ ꯃꯃꯤꯅ ꯑꯃ ꯁꯤꯗꯩꯗ ꯌꯥꯎꯔꯤꯁꯦ ꯃꯥꯒꯤꯁꯨ ꯕ꯭ꯂꯣꯛ ꯍꯥꯡꯕꯅꯦ ꯃꯌꯥꯝ ꯃꯌꯥꯝ ꯆꯪꯉꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨꯀꯣ ꯃꯥꯒꯤꯁꯨ ꯕ꯭ꯂꯣꯛ ꯍꯥꯡꯕꯅꯦ ꯅꯤꯡꯁꯤꯡꯕ ꯃꯤꯅ ꯅꯅꯥꯎꯅ ꯆꯤꯆꯦ ꯀꯧꯔꯤ ꯍꯥꯏ ꯅꯅꯥꯎꯅ ꯆꯦꯆꯦ ꯀꯧꯔꯤ ꯍꯥꯏ ꯆꯦꯆꯦ ꯀꯧꯔꯤꯌꯦ ꯅꯅꯥꯎꯅ ꯑꯩꯈꯣꯏ ꯅꯪꯗꯣ ꯅꯤꯡꯁꯤꯡꯕ ꯈꯔ ꯃꯤꯒꯤꯁꯨ ꯈꯨꯝꯃꯣ ꯍꯧꯖꯤꯛ ꯁꯤꯂꯥꯅ ꯍꯥꯏꯕꯗꯣ ꯃꯥꯒꯤꯁꯨ ꯕ꯭ꯂꯣꯛ ꯍꯥꯡꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯆꯪꯉꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯚꯤꯗꯤꯑꯣꯒꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦꯅ ꯁꯖꯦꯁꯟ ꯄꯤꯕꯤꯔꯒ ꯍꯦꯟꯅ ꯒ꯭ꯔꯣꯠ ꯅꯨꯡꯉꯥꯏꯅꯕ ꯍꯦꯟꯅ ꯂꯩꯅꯕ ꯐꯖꯅꯕ ꯁꯖꯦꯁꯟ ꯄꯤꯕꯤꯌꯨ ꯃꯌꯥꯝ ꯒ꯭ꯔꯣꯠ ꯂꯩꯅꯅꯕ ꯑꯗꯨꯒ ꯅꯥꯎꯕ ꯒꯦꯃꯤꯡ ꯇꯥꯃꯣ ꯏꯇꯩꯃ ꯅꯍꯥꯟꯒꯤꯗꯣ ꯀꯩꯅꯣꯝ ꯍꯥꯏꯗꯣꯏꯅꯦ ꯁꯦ WCKMCꯁꯦ ꯌꯥꯝ ꯀꯩꯅꯣ ꯇꯧꯕꯗꯣ ꯅꯍꯥꯟꯁꯨ ꯐꯨꯜ ꯐꯣꯝ ꯍꯥꯏꯔꯛꯈ꯭ꯔꯕꯅꯦ ꯁꯨꯃꯥꯏꯅ ꯁꯣꯔꯠ ꯐꯣꯝꯁꯦ ꯑꯩꯈꯣꯏ ꯀꯌꯥ ꯍꯩꯇꯦ ꯅꯍꯥꯟꯗꯤ ꯍꯥꯏꯔꯛꯈ꯭ꯔꯕꯅꯦ ꯑꯗꯨꯁꯨ ꯑꯃꯨꯛ ꯀꯥꯎꯈ꯭ರೆ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯌꯦꯡꯉꯣ ꯑꯩ ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯉꯛꯑꯦ ꯀꯥꯡꯁꯣꯏꯒ ꯀꯥꯡꯍꯧꯒ ꯆꯥꯔꯦ ꯅꯥꯎꯕꯗꯤ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯒꯦ KMCꯁꯤꯅ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ WCꯁꯤꯅ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯨꯄꯥꯛ ꯑꯝꯇ ꯊꯥꯖꯕꯤꯌꯣꯅꯤ ꯂꯥꯏꯛꯇ ꯃꯥꯅ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯃꯣꯕꯥꯏꯜꯒꯤ ꯏꯁꯀ꯭ꯔꯤꯟꯗ ꯈꯨꯠꯅ ꯑꯅꯤ ꯇꯛ 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 ꯊꯥꯖꯤꯟꯕꯤꯔꯒ ꯂꯥꯏꯛ ꯑꯣꯟꯊꯣꯛꯍꯟꯁꯦ ꯍꯥꯏꯅ ꯃꯥ ꯍꯥꯏꯁꯦ स्क्रीन आपका खोपक अनि थाजल जे अदुगा स्क्रीन तोजे ꯂꯥꯏꯛ ꯇꯧꯔꯁꯦ ꯅꯥꯎꯕ ꯒꯦꯃꯤꯡꯅ ꯍꯥꯏ ꯍꯥꯏꯔꯛꯑꯦ ꯅꯥꯎꯕ ꯒꯦꯃꯤꯡꯅ ꯇꯥꯃꯣ ꯏꯇꯩꯃ ꯇꯥꯃꯣ ꯏꯇꯩꯃ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯁꯤꯅ KMCꯁꯦ ꯑꯣꯏꯗꯣꯏꯅꯦꯕ ꯀꯣ ꯑꯩ ꯅꯍꯥꯟ ꯁꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯍꯥꯏꯕꯅ ꯃꯥꯏꯁꯦ ꯕ꯭ꯂꯨ Wait to see Bobby though. It's beautiful. Yeah, what is something? What is something? ꯀꯩꯒꯤꯅꯣ ꯑꯗꯨꯒꯤꯗ ꯃꯣꯗꯔꯦꯇꯔ ꯍꯥꯞꯄꯗꯣ ꯑꯗꯨ ꯕ꯭ꯂꯨ ꯊꯣꯛꯇꯦ ꯃꯥꯏꯗꯤ ꯑꯃꯁꯤꯗ ꯑꯣꯏꯅ ꯊꯣꯛꯑꯦ ꯑꯩꯈꯣꯏ ꯁꯤꯗꯤ ꯄ꯭ꯔꯦꯝꯒꯤꯅꯤꯗꯅ ꯄ꯭ꯔꯦꯝꯒꯤꯗꯤ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯍꯥꯞꯄꯦꯗꯅ ꯑꯩꯅ ꯃꯣꯗꯔꯦꯇꯔꯗꯤ ꯍꯥꯞꯈ꯭ꯔꯕꯅꯦ ꯅꯥꯎꯕꯒꯤꯁꯦ ꯑꯗꯣ ꯃꯥꯏꯁꯦ ꯕ꯭ꯂꯨ ꯀꯂꯔ ꯊꯣꯛꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯁ꯭ꯇꯦꯟꯗꯔꯠ ꯑꯃꯒ ꯀꯔꯤ ꯃꯦꯅꯦꯖꯤꯡꯒ ꯑꯣꯏꯕꯅꯦꯕꯀꯣ ꯃꯦꯅꯦꯖꯤꯡꯗꯨꯗ ꯍꯥꯞꯈꯤꯕꯅꯦ ꯉꯥꯉꯣꯝ ꯇꯥꯃꯣꯒꯤ ꯏꯔꯥꯡ ꯐꯔꯕꯣ ꯗꯦꯜꯂꯤꯗ ꯗꯦꯜꯂꯤꯗꯗꯤ ꯑꯗꯨꯝ ꯐꯔꯦ ꯇꯥꯃꯣ ꯍꯥꯏꯇꯥꯔꯦ ꯅꯍꯥꯟꯒꯤꯗꯨꯒꯤꯅꯦ ꯃꯥ ꯀꯩꯅꯣꯅ ꯍꯪꯉꯛꯏꯁꯦ ꯑꯥꯎ ꯕꯣꯝ ꯄꯣꯈꯥꯏꯕꯩꯗꯣ ꯔꯦꯠ ꯀꯔꯤꯅꯣꯝꯗꯤ ꯑꯣꯏꯈ꯭ꯔꯗꯥꯏꯅꯦ ꯔꯦꯠ ꯑꯦꯂꯥꯔꯠ ꯀꯩꯅꯣ ꯇꯧꯕꯩꯔꯣ ꯎꯝ ꯃꯣꯏ ꯃꯅꯨꯡꯗꯗꯤ ꯑꯗꯣ ꯇꯧꯔꯒꯁꯨ ꯁꯨꯃꯥꯏꯅꯗꯤ ꯍꯥꯏꯌꯦ ꯁꯣꯔꯣꯖꯤꯅꯤ ꯀꯩꯀꯥ ꯆꯠꯄꯗ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯣꯅ ꯃꯥꯅꯤ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯎꯝ ꯒ꯭ꯌꯥꯟ ꯇꯥꯗꯦꯗꯅꯀꯣ ꯎꯝ ꯏꯁꯥꯅ ꯈꯔ ꯆꯦꯛꯁꯤꯟꯕꯗꯤ ꯇꯥꯔꯤ ꯑꯗꯣ ꯆꯦꯛ ꯀꯔꯤ ꯀꯔꯥ ꯇꯧꯕ ꯁꯦꯀꯨꯔꯤꯇꯤꯗꯤ ꯑꯗꯨꯝ ꯇꯥꯏꯠ ꯍꯦꯟꯅ ꯇꯥꯏꯠ ꯑꯣꯏꯁꯜꯂꯦ ꯍꯥꯏꯇꯥꯔꯦ ꯅꯥꯎꯕ ꯒꯦꯃꯤꯡꯅ ꯃꯌꯥꯝ ꯑꯩꯉꯣꯟꯗꯁꯨ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯅꯥꯎꯕ ꯒꯦꯃꯤꯡꯒꯤꯁꯨ ꯃꯥꯏꯁꯨ ꯀꯩꯅꯣ ꯇꯧꯕ ꯃꯥꯏ ꯒꯦꯃꯤꯡꯒꯤ ꯀꯩꯅꯣ ꯍꯥꯡꯉꯝꯒꯅꯤ ꯕ꯭ꯂꯣꯛꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯆꯪꯉꯒ ꯌꯦꯡꯕꯤꯌꯣ ꯃꯥꯏꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯣ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄꯁꯤꯡꯅ ꯏꯁꯥ ꯏꯁꯥꯒꯤ ꯁ꯭ꯀ꯭ꯔꯤꯟꯗ Kupak, dabada kupak ani thajalo. ꯑꯗꯨꯒ ꯂꯥꯏꯛ ꯑꯣꯟꯊꯣꯛꯍꯟꯁꯦ Aduga like on ꯑꯗꯨꯒ ꯑꯁꯦ ꯀꯀꯥ ꯄ꯭ꯔꯦꯝꯅ ꯇꯧꯒꯦ ꯏꯇꯩꯃꯒ ꯇꯥꯃꯣꯒꯅ ꯔꯤꯀ꯭ꯋꯦꯁט ꯇꯧꯔꯛꯄꯕꯨ ꯀꯔꯤꯒꯤ ꯇꯧꯔꯣꯏꯗꯣꯏꯅꯣ ꯇꯧꯕꯤꯌꯨꯀꯣ ꯅꯤꯡꯁꯤꯡꯕ ꯃꯤꯗꯨꯁꯨ ꯇꯧꯕꯤꯌꯣ ꯅꯥꯎꯕ ꯒꯦꯃꯤꯡꯁꯨ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏꯅ ꯈꯪꯕ ꯃꯤꯁꯤꯡꯗꯣ ꯁꯨꯝ ꯍꯥꯏꯖꯔꯛꯀꯦ ꯅꯤꯡꯁꯤꯡ ꯃꯃꯤꯅ ꯊꯦꯡꯛ ꯌꯨ ꯍꯥꯏꯔꯦꯀꯣ Mama barish ꯑꯗꯨꯒ ꯅꯥꯎꯕ ꯒꯦꯃꯤꯡꯅꯁꯨ ꯁ꯭ꯃꯥꯏꯜ ꯇꯧꯔꯦ देखो देखो बारिश ꯍꯣꯏ 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 ꯕꯥꯔꯤꯁ ꯑꯗꯨꯒ ꯅꯥꯎꯕ ꯀꯩꯅꯣꯗꯤ ꯅꯥꯎꯕꯗꯤ ꯌꯦꯔꯨꯝ ꯆꯥꯔꯦ ꯍꯥꯏꯔꯛꯑꯦ ꯑꯣ ꯁꯤꯔꯨꯝꯗꯤ ꯑꯩꯒꯤ ꯄꯥꯝꯖꯕ ꯏꯟꯖꯥꯡꯅꯤ ꯁꯤꯂꯥꯒꯤ ꯐꯦꯚꯣꯔꯥꯏꯠꯅꯤ ꯌꯦꯔꯨꯝꯁꯦ ꯃꯌꯥꯝ
मा येंदी चादे को येरुमदी चाय This is all pretty go to pretty. अइना पाइ मोबाइल थक 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 नियम गनी थोइ थोइ नग कन तबोगा निंगसिंग मम्मी करी मथेल चारगे है के एमसी हा 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 है माजे कांसुइगा कांहोगा सारे नतेदा माजु हाइदी के एमसी ना दु हाइने हबदुगी हाइबा रोब्लॉक्स ना ब्लेसी नुंसीबी हाइरे ब्लेसी सोंदा नुंसीबी हाइरे एम त खुंगरो sakku king do Raju Sharma amka king jili ro thank you hai gadone sak king king gadone nati nungsian gadone Raju Sharma na my best friend hai re ko lupa na hai nawo gaming ato thank you tamo mai blue on gare lupa na hai blessy tamo itai ma aingonda su subscribe to bo kauni ko tawrke kawroi काउरो ए काकादी काउगी बे आई नोइना sila ning jangan ge ai di khar kawgon ai gi ama pa gidre hai karam chi thawro ge ai di loin ti par pra khalida ama chi thawro ba ningsing mamina nawwa sub laibani hai subscribe laibani hai ro mai kari hai dina ai chu yerum ningsing mami chu yerum chai hai yerum managre ko moja haw bangak tani ngangom tamona phare sida ai suma ma sade haba ha singa mina ai suma ma di sade haba ngangom tamona phare sida thengle tumningle tamo pung ai yoramani tamo good night akhoi ngasi yam thengna jo hogjarak pani ngahak tang sanar jena Nawa gaming na itay maga tamo ko si yam nungsi hai thank you thank you Nawa ako nawa si kai da laiba no Delhi da laibra antra Manipur da laibra ako si nakan ji da ju yam kana moi function laiba gi luhong bra kai no khang di isai o dono yam kan thilli koi kai no na wakal gi pukai na nahan gi blog ama thengna khibado mi hat ke tawi बंदर कैसे जाइए hai banida बंदर देखो बंदर ओके बंदर कई ब्लॉग में मी हाथ की तो है बिजा hawai jai yom beiro खंदी ngangom tamuna good night गुड नाइट तामो nawo gaming na angang du su aiga sak manabugum tawi yam nungsi angang do hai tamo ai mani ma ka nawo gaming di Manipur da lai hai ba दी Lashram tumbi khong na ba pharaga dance tawbiyo hai होय है यो khong na pharaga tawge hai gro होय है गरो ओए fajana hai ta di hai देसी से सक्का है रानी मैं आम नुसिबो अंत नुसिरारो labkam ta piraroi na fajana hai gro adugu iyo ना फरगा डांस तो रके ना हायो जो के na adumai hai gadro na ba pharaga tawjarake hayo hey ai di something ni hai dra something ni tungda na ba pharaga tawjarake hai gro ai hai dri bong nang lai ye put disturb dum daw ni ai di tamo itay magi luhong bagi thagalak pa do tamo hai aw mamagi di thagaki budo ado nongma kitang sangbada kitang sangna amka thagalake na khali adu di kuira bane ko koi gi blog sum khaga hora padu da thagaki bane luhong bai do ado mati angka ado handak amuk tanja chara kanda khara sangna phajana am thagalake khale adi memory hona bai tare my love angang hai re thoi thoi da थैंक यू हागरो ningsing mamina hawaja yonpham mi mayam omsan bado yam nungai yengba mayam na nuksi bi bai ai tare ko bebe wang mai da dak leibadu pharabo hai खरा लाइदी
ꯑꯩ ꯑꯃꯨꯛ ꯂꯦꯞꯄꯨꯔꯦꯕꯀꯣ ꯑꯩ ꯇꯨꯜꯁꯤ ꯃꯅꯥ ꯂꯩꯇꯗꯅ ꯑꯗꯨꯗꯨꯒꯤ ꯑꯍꯥꯟꯕ ꯑꯃꯨꯛ ꯇꯩꯔꯝꯃꯒ ꯇꯨꯜꯁꯤ ꯃꯅꯥꯗꯣ ꯋꯤꯟꯇꯔ ꯑꯣꯏꯕꯒꯤ ꯂꯣꯏ ꯀꯪꯈꯤꯗꯅ ꯐꯗꯧꯗꯤ ꯃꯥꯜꯂꯦ ꯃꯥꯏ ꯂꯩꯇ꯭ꯔꯀꯥ ꯃꯑꯣꯡꯗꯣ. ꯂꯩꯇꯗꯅ ꯑꯃꯨꯛ ꯂꯦꯞꯄꯨꯔꯦ ꯑꯗꯣ ꯍꯟꯗꯛ ꯑꯃꯨꯛ ꯇꯨꯜꯁꯤ ꯃꯅꯥ ꯈꯔ ꯂꯩꯕꯗꯒꯤ ꯑꯃꯨꯛ ꯇꯩꯕ ꯍꯧꯔꯛꯑꯦ ꯑꯗꯣ ꯃꯥ ꯃꯁꯥꯅꯁꯨ ꯇꯩꯕ ꯍꯧꯕꯗꯒꯤ ꯑꯗꯨꯝ ꯃꯃꯥꯏꯁꯦ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯍꯥꯏꯗꯤ ꯌꯥꯝꯅ ꯁ꯭ꯃꯨꯠ ꯑꯣꯏꯔꯒ ꯅꯨꯡꯉꯥꯏꯕꯁꯨ ꯐꯥꯎꯋꯦꯅ ꯍꯥꯏꯕꯅꯦ ꯃꯌꯥꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯗꯨ ꯌꯥꯝ ꯀꯥꯟꯅꯕ ꯃꯥꯜꯂꯦ ꯄ꯭ꯔꯦꯝꯂꯇꯥ ꯊꯤꯌꯥꯝ ꯆꯪꯉꯛꯑꯦ ꯑꯩ ꯂꯥꯛꯑꯦ ꯕ꯭ꯂꯦꯁꯤ ꯍꯥꯏꯔꯛꯑꯦ ꯅꯦꯅꯦ ꯆꯪꯉꯛꯑꯦ ꯅꯦꯅꯦ ꯄ꯭ꯔꯦꯝꯂꯇꯥ ꯆꯪꯉꯛꯑꯦ ꯍꯜꯂꯣ ꯅꯦꯅꯦ ꯑꯝꯇ ꯍꯥꯏꯈ꯭ꯔꯣ ꯁꯣꯝꯗ ꯑꯝꯇ ꯑꯣꯟꯁꯤꯜꯂꯣ ꯍꯜꯂꯣ ꯅꯦꯅꯦ ꯍꯥꯏꯈ꯭ꯔꯣ ꯅꯦꯅꯦ ꯑꯌꯣ ꯅꯥꯕ ꯐꯔꯕꯣ ꯅꯥꯗ꯭ꯔꯕꯣ ꯑꯝꯇ ꯍꯪꯉꯣꯁꯦ ꯕ꯭ꯂꯦꯁꯤ ꯌꯥꯗ꯭ꯔꯦꯗ. ꯕ꯭ꯂꯦꯁꯤꯁꯦ ꯉꯁꯤ ꯃꯥ ꯐ꯭ꯂꯣꯞ ꯆꯠꯂꯦ ꯃꯥ ꯀꯨꯏꯅ ꯆꯠꯇꯦ. ꯃꯥ ꯀꯩꯅꯣ ꯃꯥ ꯉꯥꯏꯍꯥꯛ ꯍꯔꯥꯎꯔꯝꯕꯁꯦ ꯃꯥ ꯕꯦꯇ꯭ꯔꯤꯁꯦ ꯀꯨꯏꯅ ꯆꯠꯇꯦ ꯍꯥꯏꯇꯥꯔꯦ ꯆꯥꯏꯅꯤꯁꯀꯤ ꯕꯦꯇ꯭ꯔꯤꯔ ꯀꯩꯅꯣꯝ ꯍꯥꯞꯄꯦ ꯉꯥꯏꯍꯥꯛ ꯊꯛ ꯍꯔꯥꯎꯔꯝꯃ ꯃꯥꯏ ꯊꯛꯂꯥꯎ ꯍꯟꯇꯣꯛꯈꯤꯑꯕ ꯀꯨꯏꯅ ꯆꯠꯂꯨ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯒꯤ ꯄꯨꯛꯀꯩꯅ ꯑꯗꯣ ꯇꯥꯃꯣ ꯑꯩꯗꯤ ꯁꯣꯝꯗ ꯁꯤꯗꯣꯔꯦ ꯑꯗꯨ ꯎꯔꯒ ꯅꯣꯏꯔꯕ. ꯑꯩꯒꯤ ꯐꯥꯔꯁ ꯏꯁꯇꯨꯗꯦꯟꯁꯨ ꯑꯉꯥꯡ ꯌꯥꯎꯈ꯭ꯔꯦ ꯍꯥꯏ ꯑꯣ ꯀꯩꯝ ꯈꯜꯂꯨꯅꯨ ꯅꯪ ꯈꯤꯇꯪ ꯊꯦꯡꯉꯣ ꯇꯝꯗꯣꯏꯅꯤ. ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯊꯦꯡꯈ꯭ꯔ ꯄꯣꯠꯅꯤꯗ. ꯑꯩꯈꯣꯏꯗꯤ ꯀꯩꯅꯣ ꯋꯥꯈꯜꯒꯤ ꯄꯨꯀꯩꯗ ꯑꯩꯈꯣꯏ ꯏꯅꯥꯎꯗ ꯀꯩꯅꯣꯝ ꯍꯥꯏꯒꯦꯁꯦ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤ ꯂꯩꯔꯦꯀꯣ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯅ ꯑꯩꯈꯣꯏꯒꯤ ꯊꯣꯏꯊꯣꯏꯗꯩ ꯍꯜꯂꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯦꯛ ꯂꯨꯍꯣꯡꯉꯛꯄꯗ ꯏꯕꯣꯛ ꯀꯥꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯍꯦꯛ ꯂꯨꯍꯣꯡꯉꯛꯄ ꯅꯨꯃꯤꯠꯇꯨꯗ. ꯑꯩꯒꯤ ꯍꯥꯏꯁꯤꯅꯦ ꯑꯩꯒꯤ ꯏꯁꯨꯅ ꯑꯩꯒꯤ ꯏꯆꯥꯗꯩ ꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯀꯩꯝ ꯈꯜꯂꯨꯅꯨ ꯁꯤꯗꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯅꯤ. ꯑꯩꯒꯤ ꯁꯥꯇ꯭ꯔꯈꯩꯗꯤ ꯊꯥꯏꯅ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯛꯄ ꯑꯉꯥꯡꯈꯩꯗꯤ ꯑꯩꯉꯣꯟꯗ ꯂꯣꯏ ꯍꯥꯟꯈ꯭ꯔꯦ ꯀꯩꯅꯣ ꯕꯦꯕꯦ ꯋꯥꯡ ꯊꯦꯡꯛ ꯌꯨ ꯆꯦ ꯍꯥꯏꯀꯣ ꯅꯤꯡꯁꯤꯡ ꯃꯃꯤ ꯅꯣꯛꯑꯦ ꯄ꯭ꯔꯦꯝꯂꯇꯥ ꯊꯤꯌꯥꯝꯅ ꯕ꯭ꯂꯦꯁꯤꯒꯤ ꯖꯒꯣꯏꯗꯣ ꯌꯥꯝ ꯐꯖꯩꯌꯦ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯏ ꯖꯒꯣꯏꯗꯣ ꯐꯨꯜ ꯊꯥꯒꯠꯀꯦ ꯇꯧꯕꯅꯦꯕꯀோ ꯍꯥꯏꯗꯤ ꯐꯨꯜ ꯊꯥꯒꯠꯂꯨꯔꯕꯅꯦ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯏꯁꯩ ꯑꯣꯔꯤꯖꯤꯅꯦꯜ ꯏꯁꯩꯗꯣ ꯑꯩꯈꯣꯏꯅ ꯍꯥꯞꯆꯜꯂꯨꯕꯗ ꯀꯩꯅꯣꯗꯣ ꯚꯤꯗꯤꯑꯣꯗꯣ ꯕ꯭ꯂꯣꯛ ꯂꯩꯌꯦꯕ ꯑꯗꯨꯒ ꯀꯣꯄꯤꯔꯥꯏꯠꯁꯨ ꯇꯥꯏ. ꯀꯣꯄꯤꯔꯥꯏꯠ ꯍꯥꯏꯔꯒ ꯕ꯭ꯂꯣꯛ ꯑꯅ ꯑꯅꯤꯃꯛ ꯊꯥꯖꯤꯜꯂꯛꯄꯗꯨꯗ ꯀꯩꯅꯣ ꯁꯣꯔꯠꯇ ꯑꯣꯏꯅ ꯑꯣꯟꯊꯣꯛꯑꯕ ꯁꯣꯔꯠꯇ ꯊꯥꯒꯠꯂꯒꯗꯤ ꯀꯣꯄꯤꯔꯥꯏꯠ ꯂꯩꯇꯦꯕ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯐꯨꯜ ꯖꯒꯣꯏꯗꯣ ꯊꯥꯒꯠꯄꯅꯦ ꯑꯗꯨꯗꯗꯤ ꯕ꯭ꯂꯣꯛꯀ ꯀꯣꯄꯤꯔꯥꯏꯠꯀ ꯑꯅꯤꯃꯛ ꯊꯥꯖꯤꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛꯇꯁꯨ ꯂꯧꯊꯣꯛꯈ꯭ꯔꯕ ꯌꯥꯗꯦ. ꯃꯣꯏ ꯏꯁꯩꯗꯣ ꯍꯥꯞꯄ ꯌꯥꯗꯦꯕ ꯑꯃ ꯍꯣ ꯍꯌꯥ ꯍꯦ ꯇꯧꯕꯗꯣ ꯑꯗꯨ ꯏꯁꯩꯗꯣ ꯃꯣꯏꯅ ꯀꯣꯄꯤꯔꯥꯏꯠ ꯆꯥꯍꯜꯂꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯁꯩꯁꯤꯗꯤ ꯌꯥꯔꯒꯗꯤ ꯆꯥꯍꯟꯗꯕꯅꯗꯤ ꯐꯕꯅꯦ ꯑꯩꯈꯣꯏ ꯃꯆꯤꯟꯒꯤꯗꯤꯀꯣ ꯍꯥꯏꯗꯤ ꯑꯗꯨꯗꯣ ꯀꯩꯅꯣꯅꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯁꯨꯖꯥꯇꯥꯅ. ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯄ꯭ꯔꯣꯃꯣꯠꯁꯨ ꯇꯧꯗꯣꯏꯅꯤꯅ ꯑꯩꯈꯣꯏꯅ ꯐꯠꯇꯕꯔꯣꯝ ꯁꯤꯖꯤꯟꯅꯕꯁꯨ ꯅꯠꯇꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯌꯥꯝ ꯏꯁꯩꯗꯣ ꯁꯤꯖꯤꯟꯅꯔꯛꯄ ꯍꯥꯏꯁే ꯃꯣꯏꯒꯤ ꯄꯣꯄꯨꯂꯔꯤꯇꯤꯁꯨ ꯍꯦꯟꯒꯠꯀꯗꯣꯏꯅꯦ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯣꯏꯒꯤꯁꯨ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩꯖꯔꯝꯒꯅꯤꯀꯣ ꯑꯩꯅ ꯁꯨꯝ ꯑꯩꯅ ꯈꯟꯕꯗꯣ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯅꯤꯡꯁꯤꯡꯃꯃꯤꯅ ꯑꯩꯁꯨ ꯏꯁꯨ ꯂꯩ ꯍꯥꯏꯔꯦ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯋꯥꯈꯜꯒꯤ ꯄꯨꯛꯀꯩꯅ ꯊꯣꯏꯊꯣꯏ ꯄꯨꯎꯗꯦ ꯗꯦꯁꯤ ꯑꯗꯨꯒꯤꯗꯨꯕꯨ ꯑꯩꯒꯤꯁꯨ ꯏꯁꯨ ꯇꯔꯨꯛ ꯇꯔꯦꯠ ꯑꯗꯨꯒꯤꯕꯨꯗꯤ ꯑꯩꯒꯤꯁꯨ ꯏꯁꯨ ꯇꯔꯨꯛ ꯇꯔꯦꯠ ꯁꯨꯔꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯈꯪꯗ꯭ꯔꯦꯗ ꯇꯥꯃꯣ ꯑꯗꯣ ꯃꯨꯛꯕꯥꯡ ꯊꯣꯏꯊꯣꯏꯒꯤ ꯖꯒꯣꯏ ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯄꯛꯀꯦ ꯊꯣꯏꯊꯣꯏꯁꯨ ꯅꯍꯥꯟ ꯍꯤꯗꯥꯛ ꯀꯥꯞꯄꯨꯕꯒꯤ ꯃꯥ ꯃꯈꯣꯡ ꯌꯥꯗꯗꯅ ꯂꯩꯀꯣ ꯁꯦꯛꯑꯒ ꯂꯩ ꯍꯧꯖꯤꯛ ꯆꯠꯄ ꯉꯁꯤꯗꯤ ꯌꯦꯡꯉꯨꯅꯤ ꯃꯥ ꯈꯔ ꯐꯖꯅ ꯆꯠꯂꯛꯏꯁꯦ ꯁꯦꯛꯑꯒꯁꯨ ꯉꯔꯥꯡꯐꯧꯇꯤ ꯃꯥ ꯀꯩꯝꯇ ꯉꯔꯥꯡ ꯅꯍꯥꯟꯒꯗꯤ ꯍꯧꯒꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯂꯩꯕꯅꯦ ꯅꯤꯡꯁꯤꯡ ꯃꯃꯤꯅ ꯑꯉꯥꯡ ꯌꯥꯎꯔꯗꯤ ꯀꯃꯦꯟ ꯑꯣꯐ ꯍꯦꯛꯇ ꯊꯝꯃꯛꯑꯦ ꯌꯥꯎꯕꯅꯦ ꯌꯥꯎꯕꯅꯦ ꯚꯤꯗꯤꯑꯣꯗ ꯑꯉꯥꯡ ꯈꯔ ꯇꯣꯏꯅ ꯎꯠꯂꯗꯤ ꯀꯃꯦꯟ ꯑꯣꯐ ꯊꯝꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯨꯅ ꯑꯃꯨꯛ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯍꯣ ꯍꯌꯥ ꯍꯦꯕ ꯏꯁꯩꯗꯣ ꯑꯗꯨ ꯍꯥꯞꯄꯗ ꯏꯁꯩ ꯍꯥꯞꯄꯗꯒꯤ. ꯃꯣꯏꯅ ꯀꯣꯄꯤꯔꯥꯏꯠꯀ ꯕ꯭ꯂꯣꯛꯀ ꯊꯝꯕ ꯏꯁꯩꯗꯨꯅ ꯌꯥꯍꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯏꯁꯩꯗꯨꯗ ꯊꯥꯔꯒ ꯗꯥꯟꯁꯇꯨ ꯇꯧꯕꯅꯤꯅ ꯑꯇꯣꯞꯄ ꯏꯁꯩ ꯍꯥꯞꯄꯒꯁꯨ ꯑꯃꯨꯛ ꯆꯥꯟꯅꯔꯣꯏꯗꯦꯕ ꯖꯒꯣꯏꯗꯨꯒ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯏꯁꯩ ꯑꯣꯔꯤꯖꯤꯅꯦꯜꯗꯣ ꯍꯥꯞꯄꯨꯔꯒꯅ ꯃꯣꯏꯅ ꯑꯃꯨꯛ ꯀꯣꯄꯤꯔꯥꯏꯠꯁꯨ ꯆꯥꯏ ꯑꯗꯣ ꯀꯣꯄꯤꯔꯥꯏꯠ ꯈꯛ ꯆꯥꯔꯗꯤ ꯖꯒꯣꯏ ꯐꯨꯜꯗꯣ ꯑꯗꯨꯝ ꯊꯥꯒꯠꯂꯒꯦ ꯃꯣꯅꯤꯇꯥꯏꯁ ꯇꯧꯗ꯭ꯔꯒꯁꯨ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯁꯨꯅ ꯈꯟꯕꯅꯦꯕꯀோ ꯃꯣꯅꯤꯇꯥꯏꯖꯦꯁꯟꯗꯣ ꯑꯣꯐ ꯂꯩꯔꯒꯁꯨ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯥꯒꯠꯂꯒꯦꯅ ꯊꯥꯒꯠꯂꯨꯕꯅꯦ ꯑꯗ ꯕ꯭ꯂꯣꯛꯅ ꯑꯃꯁꯨ ꯊꯥꯔꯛꯑꯦꯕ ꯆꯤꯡꯊꯔꯛꯑꯣ ꯑꯗꯩ ꯄꯥꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯄ꯭ꯔꯦꯝꯅ ꯃꯣꯏꯒꯤ ꯄꯣꯄꯨꯂꯔ ꯑꯣꯏꯅꯤꯡꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏ ꯍꯣꯏ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ꯭ꯔꯥ
ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯔꯝꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯈꯪꯗꯕꯀꯣ ꯋꯥꯈꯜꯒꯤ ꯄꯨꯀꯩꯅ ꯅꯥꯕ ꯐꯔꯒꯦ ꯍꯥꯏꯔꯣ ꯃꯥꯏꯖꯦ ꯐꯔꯣ ꯐꯔꯣ ꯅꯥꯕ ꯌꯥꯗꯦ ꯄ꯭ꯔꯦꯝꯂꯇꯥ ꯊꯤꯌꯥꯝꯅ ꯑꯩꯒꯤꯁꯨ ꯏꯁꯨ 3 ꯂꯩꯌꯦ ꯑꯗꯣ ꯑꯩꯉꯣꯟꯗꯅ ꯅꯦꯅꯦ ꯀꯧꯍꯜꯂꯦ ꯑꯗꯨꯅ ꯐꯩ ꯑꯩꯈꯣꯏꯗꯤ ꯌꯥꯔꯗꯤ ꯏꯆꯦꯕꯨ ꯀꯧꯍꯜꯂꯣ ꯍꯥꯏꯔꯅꯤ ꯄ꯭ꯔꯦꯝꯂꯇꯥ ꯊꯤꯌꯥꯝꯁꯨ ꯅꯣꯛꯂꯛꯑꯦꯀꯣ ꯑꯗꯨꯒ ꯊꯔꯣꯏꯗꯤ ꯇꯥꯡꯕ꯭ꯔꯣ ꯇꯥꯃꯣ ꯗꯦꯜꯂꯤꯗꯗꯤ ꯊꯔꯣꯏ ꯌꯥꯝ ꯇꯥꯡꯉꯦ ꯍꯥꯏꯗꯤ ꯊꯔꯣꯏ ꯀꯦꯖꯤꯗ ꯂꯨꯄꯥ 100 ꯅꯠꯇ꯭ꯔꯥ ꯄꯤꯕꯗ 100 ꯑꯗꯨꯃꯥꯏꯅ ꯄꯤꯀꯣ ꯀꯦꯖꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯔꯣꯏ ꯆꯥꯕꯁꯦ ꯗꯦꯜꯂꯤꯗꯩꯗꯤ ꯂꯩꯔꯒ ꯆꯥꯗ꯭ꯔꯦ ꯌꯨꯝꯗꯒꯤ ꯃꯤꯒꯨꯝꯕ ꯂꯥꯛꯄꯗ ꯄꯨꯍꯟꯕꯤꯔꯛꯄꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯏ ꯈꯣꯝꯗ꯭ꯔꯥ ꯕꯤꯅꯣꯇ ꯃꯦꯁꯦꯖꯁꯦ ꯀꯛꯊꯠꯈ꯭ꯔꯦ ꯅꯤꯡꯁꯤꯡ ꯃꯃꯤꯅ ꯅꯣꯛꯆꯜꯂꯛꯑꯦ ꯂꯥꯏꯚ ꯆꯪꯕꯤꯔꯛꯏꯕꯁꯤꯡꯅ ꯕ꯭ꯂꯦꯁꯤ ꯍꯥꯏꯈ꯭ꯔꯣ ꯑꯗꯨꯒ ꯁ꯭ꯀ꯭ꯔꯤꯟꯗ ꯈꯨꯄꯥꯛꯅ ꯑꯅꯤꯔꯛ ꯊꯥꯕꯤꯌꯣ ꯏꯁꯥ ꯏꯁꯥꯒꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯋꯥꯈꯜꯒꯤ ꯄꯨꯀꯩꯅ ꯊꯣꯏꯊꯣꯏ ꯅꯥꯕ ꯐꯔꯒ ꯐꯨꯜ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯥꯏꯖꯕꯅꯤꯗ ꯇꯥꯃꯣ ꯊꯥꯒꯠꯂꯛꯈꯤ ꯑꯗꯣ ꯚꯤꯗꯤꯑꯣꯗꯣ ꯀꯩꯅꯣ ꯇꯧꯕꯅꯦꯕꯀꯣ ꯐꯨꯜ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯗꯣ ꯃꯣꯏ ꯑꯗꯨꯗ ꯖꯒꯣꯏ ꯁꯥꯕꯗ ꯍꯥꯞꯄꯤꯕ ꯏꯁꯩꯗꯣ ꯏꯁꯩꯗꯣ ꯑꯗꯨꯗꯣ ꯌꯥꯗꯕ ꯀꯣꯄꯤꯔꯥꯏꯠꯁꯨ ꯂꯩꯍꯜꯂꯦ ꯀꯣꯄꯤꯔꯥꯏꯠ ꯂꯩꯕꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯃꯣꯅꯤꯇꯥꯏꯖꯦꯁꯟꯗꯣ ꯌꯥꯎꯗꯕꯤꯗ ꯑꯗꯨꯝ ꯊꯥꯒꯠꯀꯦꯅ ꯊꯥꯒꯠꯂꯨꯕꯅꯦ ꯑꯗ ꯕ꯭ꯂꯣꯛ ꯑꯅ ꯑꯃꯁꯨ ꯇꯧꯁꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯗ ꯑꯗꯨꯝ ꯇꯣꯛꯑꯕ ꯍꯥꯏꯗꯤ ꯑꯗꯨ ꯊꯥꯒꯠꯂꯨꯔꯒ ꯌꯥꯝ ꯕꯦꯔꯥ ꯀꯥꯔꯒꯗꯤꯅ ꯃꯃꯥꯡꯗꯁꯨ ꯆꯦꯅꯦꯜ ꯋꯥꯔꯅꯤꯡ ꯆꯥꯕ ꯌꯥꯎꯋꯦꯕꯀꯣ ꯑꯩꯈꯣꯏꯅ ꯃꯣꯏ ꯀꯩꯅꯣ ꯇꯧꯕ ꯊꯥꯒꯠꯂꯨꯕꯗ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯁꯣꯔꯠꯇ ꯑꯣꯏꯅ ꯊꯥꯒꯠꯂꯒꯦꯅ ꯖꯒꯣꯏꯗꯣ ꯇꯪꯈꯥꯏ ꯑꯃꯈꯛ ꯊꯥꯒꯠꯂꯕꯅꯦ ꯃꯈꯥ ꯇꯥꯕꯗꯨꯗꯤ ꯊꯥꯒꯠꯄ ꯌꯥꯗꯅ ꯇꯣꯛꯑꯦ ꯕ꯭ꯂꯦꯁꯤ ꯅꯪꯅ ꯈꯨꯠꯇ ꯃꯣꯠꯄꯅ ꯂꯣꯏꯔꯝꯃꯅꯤ ꯂꯐꯨꯁꯨ ꯀꯦꯖꯤꯗ ꯑꯣꯜꯂꯦ ꯁꯤꯗꯗꯤ ꯑꯗꯨꯗꯨꯅ ꯑꯃꯨꯛꯈꯛ ꯅꯍꯥꯟ ꯆꯥꯈ꯭ꯔꯦ ꯍꯥꯏꯁ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯦꯖꯤ 3ꯇꯤ ꯐꯪꯂꯅꯤ ꯍꯥꯏ ꯂꯨꯄꯥ 100 ꯑꯣꯏꯔꯝꯅ ꯀꯦꯖꯤ 3ꯇꯤ ꯐꯪꯅꯤ ꯍꯥꯏꯕ ꯌꯨꯝꯗ ꯑꯣꯏꯔꯗꯤ ꯃꯌꯥꯝ ꯐꯪꯒꯅꯤ ꯆꯨꯝꯃꯦ ꯀꯦꯖꯤ 3 ꯐꯪꯉ 50 ꯍꯨꯝꯐꯨ ꯈꯛ ꯄꯤꯕꯅꯤꯅ ꯅꯤꯡꯁꯤꯡ ꯃꯃꯤꯅ ꯕ꯭ꯂꯦꯁꯤ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ ꯕ꯭ꯂꯦꯁꯤ ꯂꯥꯏ ꯌꯥꯝ ꯀꯟꯅ ꯌꯦꯛꯏꯃ ꯃꯥ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ ꯃꯥ ꯇꯨꯝꯒꯗꯕ ꯇꯨꯝꯕ ꯃꯇꯝꯁꯨ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ ꯑꯩꯈꯣꯏ ꯄ꯭ꯔꯦꯝꯂꯇꯥꯒꯤ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯏꯔꯥꯡ ꯂꯩꯕ꯭ꯔꯣ ꯅꯍꯥꯟ ꯏꯔꯥꯡ ꯊꯣꯛꯈꯤꯕꯗꯨꯗꯒꯤ ꯁꯦꯀꯨꯔꯤꯇꯤꯗꯤ ꯌꯥꯝ ꯇꯥꯏꯠ ꯑꯣꯏꯅ ꯂꯩ ꯃꯐꯝ ꯈꯨꯗꯤꯡ ꯆꯦꯛꯁꯤꯜꯂꯦ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯀꯛꯅꯕ ꯏꯔꯥꯡꯗꯤ ꯂꯩꯇꯦ ꯍꯥꯏꯗꯤ ꯃꯣꯏ ꯁꯦꯀꯨꯔꯤꯇꯤ ꯃꯌꯥꯝ ꯇꯥꯏꯠ ꯑꯣꯏꯔ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯗꯨꯃꯛꯄꯨ ꯃꯥꯔꯀꯦꯠꯀꯨꯝꯕ ꯃꯤ ꯌꯥꯝ ꯇꯤꯟꯕ ꯖꯒꯥꯗꯗꯤ ꯈꯔ ꯍꯩꯁꯤꯡꯅ ꯆꯠꯄ ꯍꯥꯏꯒꯗ꯭ꯔꯥ ꯈꯔ ꯌꯥꯔꯤꯉꯩ ꯇꯉꯥꯏ ꯐꯗꯕ ꯅꯠꯇ꯭ꯔꯒꯗꯤ ꯆꯠꯇꯕꯅ ꯐꯩ ꯍꯥꯏꯇꯥꯔꯦ ꯏꯔꯥꯡꯁꯦ ꯁꯦ ꯅꯪ ꯉꯥꯛꯇ ꯁꯦꯀꯦꯟ ꯑꯝꯇ ꯄꯥꯏꯔꯒ ꯉꯥꯡꯉꯨ ꯑꯩꯁꯨ ꯋꯥꯔꯦ ꯈꯗꯥꯡꯁꯨ ꯉꯥꯡꯃꯟꯗꯅ ꯐꯣꯟ ꯉꯥꯛꯇꯪ ꯀꯃꯦꯟꯗꯣ ꯄꯥꯊꯣꯛꯑꯣ ꯇꯥꯃꯣ ꯁꯥꯎꯠ ꯀꯥꯏꯅ ꯅꯣꯠꯁꯦ ꯇꯥꯃꯣ ꯀꯌꯥꯝ ꯁꯥꯎꯠ ꯂꯥꯞꯄꯤꯒꯦ ꯅꯣꯠꯁꯦ ꯀꯌꯥꯝ ꯂꯥꯞꯀꯦ ꯀꯩꯅꯣꯁꯦ ꯃꯥꯁꯦ ꯅꯣꯔꯠ ꯗꯦꯜꯂꯤꯒ ꯁꯥꯎꯠ ꯗꯦꯜꯂꯤꯒ ꯑꯣꯏꯗꯣꯏꯔꯣ ꯅꯣꯔꯠ ꯗꯦꯜꯂꯤꯒ ꯁꯥꯎꯠ ꯗꯦꯜꯂꯤꯒ ꯑꯣꯏꯔꯗꯤ ꯀꯩꯁꯨ ꯂꯥꯞꯅꯕ ꯅꯠꯇꯦꯌꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤꯅ ꯑꯃꯨꯛ ꯁꯥꯎꯠ ꯆꯤꯡꯉꯛꯄ ꯍꯧꯔꯛꯄ ꯃꯇꯥꯡꯅꯦꯕꯀோ ꯁꯤꯗꯒꯤ ꯁꯥꯎꯠ ꯃꯌꯥꯝ ꯆꯠꯈ꯭ꯔꯅꯤ ꯑꯩꯈꯣꯏꯁꯤꯅ ꯍꯦꯛ ꯍꯧꯔꯛꯄꯒꯤ ꯁꯔꯨꯛ ꯍꯥꯏꯇꯥꯔꯦ ꯁꯥꯎꯠꯀꯤ ꯑꯗꯨꯒ ꯅꯣꯔꯠ ꯀꯦꯝꯄꯁ ꯅꯣꯔꯠ ꯂꯣꯝꯁꯤꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯀꯥꯁꯃꯤꯔ ꯒꯦꯠꯀ ꯂꯩꯕ ꯕꯁ ꯁ꯭ꯇꯦꯟꯗꯣ ꯑꯗꯣꯝꯗꯒꯤ ꯁꯨꯝ ꯅꯣꯔꯠ ꯆꯤꯡꯈ꯭ꯔꯅꯤꯕ ꯆꯠꯈꯤꯕꯗꯣ ꯍꯥꯏꯗꯤ ꯗꯦꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒ ꯂꯩꯔꯤꯕ ꯃꯣꯏ ꯑꯁꯣꯝꯁꯤꯅ ꯅꯣꯔꯠ ꯆꯤꯡꯉꯅꯤ ꯍꯥꯟꯅ ꯑꯩꯈꯣꯏꯁꯨ ꯊꯥꯏꯅ ꯂꯩꯔꯝꯃꯦ ꯑꯗꯣꯝꯗ ꯅꯣꯔꯠ ꯂꯣꯝꯗ ꯑꯗꯨꯝ ꯃꯊꯪ ꯑꯗꯨꯝ ꯌꯥꯝ ꯀꯨꯏꯕ ꯅꯠꯇꯦꯗ ꯏꯅꯛ ꯅꯛꯅꯕ ꯖꯒꯥ ꯉꯥꯛꯇꯅꯤ ꯗꯦꯜꯂꯤꯗꯤ ꯌꯥꯝ ꯆꯥꯎꯕ ꯃꯐꯝꯁꯨ ꯅꯠꯇꯕꯅꯤꯅ ꯑꯗꯒꯤ ꯁꯤꯂꯥ ꯃꯍꯤꯡꯒꯤ ꯍꯤꯗꯥꯛꯇꯣ ꯑꯃꯠꯇ ꯁꯦꯝꯃꯒ ꯎꯠꯂꯛꯑꯣ ꯍꯣꯏ ꯅꯍꯥꯟ ꯃꯃꯥꯡꯒꯤꯗꯨꯗꯗꯤ ꯎꯠꯂꯕꯅꯦꯀꯣ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯨꯗꯗꯤ ꯐꯖꯅ ꯎꯠꯈ꯭ꯔꯗꯥꯏꯅꯦ ꯑꯩ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯀꯩꯅꯣꯗ ꯋꯥꯆꯞꯇ ꯍꯥꯏꯔꯛꯀꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯀꯩꯅꯣ ꯍꯛꯀꯥꯝ ꯇꯧꯕꯒꯤ ꯆꯟꯗꯩꯗꯣ ꯆꯥꯡꯗꯣ ꯋꯥꯆꯞꯇ ꯍꯥꯏꯔꯛꯀꯦ ꯌꯨꯝꯂꯣꯝꯗꯗꯤ ꯇꯨꯜꯁꯤꯗꯣ ꯃꯔꯥꯡ ꯀꯥꯏꯕꯅ ꯐꯔꯝꯒꯅꯤꯀꯣ ꯍꯥꯏꯗꯤ ꯂꯩꯇ꯭ꯔꯁꯨ ꯑꯃꯗꯒꯤ ꯑꯩ ꯑꯃꯗꯒꯤ ꯍꯛꯀꯥꯝ ꯆꯟꯕ ꯂꯧꯕ ꯎꯠ ꯂꯩꯔꯦ ꯅꯒꯣꯟꯂꯣꯝꯗ ꯑꯗꯨꯒ ꯎꯠꯁꯜꯂꯨꯗꯅ ꯁꯤꯗꯗꯤ ꯃꯤꯉꯣꯟꯗꯒꯤ ꯂꯧꯕꯁꯨ ꯇꯜꯂꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯍꯣꯏ ꯈꯪꯅꯕꯁꯨ ꯍꯥꯏꯔꯛꯑꯣ ꯂꯩꯇꯕꯅꯤꯅ ꯍꯥꯏꯔꯛꯑꯦ ꯍꯣꯏ ꯍꯥꯏꯔꯛꯀꯦ
ꯅꯥꯕꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯈ꯭ꯋꯥꯡ ꯅꯥꯕꯗꯣ खितंग फरबो हौजिकान ꯀꯩꯅꯣ ꯋꯥꯈꯜꯒꯤ ꯄꯨꯀꯩ ꯇꯥꯃꯣ ꯀꯩꯅꯣ नानगी ngado yam ꯉꯥꯗꯣ hongba ꯌꯥꯝ male ꯍꯣꯡꯕ ꯃꯥꯜꯂꯦ honge honge nga honge ꯉꯥ ꯌꯥꯝ ꯍꯣꯡꯉꯦ adu numituna ju henna honge daw ya bai tar aidi phangmoidra numito nga leiramoidra khallaga adu numituna ꯈꯔ henna ꯐꯔꯦ yame ꯑꯣ ꯑꯩꯈꯣꯏ ꯃꯥꯒꯤꯗꯤ ꯅꯍꯥꯟꯃꯨꯛ ꯍꯧꯕꯗꯨꯗꯒꯤ ꯍꯧꯗ꯭ꯔꯤꯕ ꯃꯥꯜꯂꯦ ꯑꯗꯣ ꯅꯪꯒꯤꯗꯤ ꯑꯃꯨꯛꯁꯨ ꯍꯧꯋꯦ ꯍꯥꯏꯕꯁꯤꯗꯅꯦ ꯑꯩꯅ wakhalgi pukaina tama congratulations haire ꯀꯩꯒꯤ ꯃꯇꯥꯡꯒꯤꯅꯣ karigi matang da noina congratulations haje ꯄ꯭ꯔꯦꯝꯂꯇꯥ ꯏꯕꯣꯕꯤꯗꯣ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯨꯅꯦ ꯅꯪꯒꯤ ꯗꯣꯛꯇꯔꯗꯣ ꯀꯩꯅꯣꯗ ꯐꯝꯕꯅꯦ ꯀꯔꯤꯕ ꯀꯪꯂꯥ ꯚ꯭ꯌꯨ ꯐꯥꯔꯃꯥꯁꯤ ꯂꯩꯕꯗꯣ ꯑꯗꯨꯗꯨꯒꯤꯗ ꯐꯝꯕꯅꯦ premlata na ado doctor chatpadi leptri haba ꯑꯗꯒꯤ ꯀꯩꯅꯣ doctor ibobi da jo amtang check biyo yem hadi silao ima do ibobi di yengbada maidi huji hauraktri bu ko ima do gidi aduna ꯅꯤꯡꯁꯤꯡ ꯃꯃꯤꯅ ꯆꯥꯛ ꯀꯩ ꯍꯥꯏꯅꯣ ꯆꯥꯈꯤꯒꯦ ꯆꯥꯈꯤꯒꯦ thoklage mayam bye ꯊꯣꯛꯂꯒꯦ bye ꯃꯌꯥꯝ ꯍꯣꯏ ꯍꯣꯏ bye ꯆꯥꯊꯣꯛꯎꯔꯣ अखोई इनाउ प्रेमना सि मखा फॉर न्यू प्रेशर कुकर हवाई जार मरांग काइना पीबं ngамलनि अच्छा अच्छा हवाई ꯂꯦꯁꯤ कइनो ꯕꯥꯏ ꯕꯥꯏ ꯍꯥꯏꯔꯛꯑꯦ ꯅꯦꯅꯦꯅ ꯕꯥꯏ ꯕꯥꯏ ꯑꯝꯇ ꯇꯧꯈ꯭ꯔꯣ ꯑꯁ ꯂꯦꯁꯤ ꯉꯥꯡꯅꯕ ꯌꯥꯗꯦ ब्लेसी की रिचार्ज लोगरे पैसा याम चंग द बिदमा रिचार्ज अहोंग थीबद चाइना की रिचार्ज होइन तार मान कइनो ने अखोई की हमती दमती की कुकर हम जो लेरे ꯕꯤꯠ ꯑꯃ ꯏꯀꯥ ꯀꯥꯗꯦ ꯃꯤꯗꯤ ꯄꯣꯠ ꯑꯅꯧꯕ ꯂꯩꯔ ꯋꯥꯈꯜ ꯅꯨꯡꯉꯥꯏꯌꯦ ꯑꯩꯈꯣꯏꯗꯤ ꯕꯤꯠ ꯑꯃ ꯏꯀꯥ ꯀꯥꯗꯦ ꯑꯗꯨ ꯇꯥꯔꯦ ꯍꯣꯏ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯒꯁꯨ ꯀꯩꯅꯣ येंगसिरा खंगदे हबा ꯌꯦꯡꯁꯤꯔꯥ ꯈꯪꯗꯦ हाइदी ꯃꯥ ꯔꯤꯇꯤꯌꯥꯔꯗꯤ ꯆꯠꯂꯕꯅꯦꯕꯀꯣ ꯇꯣꯉꯥꯟꯅ ꯃꯥꯒꯤ ꯍꯣꯁꯄꯤꯇꯥꯜꯕꯨꯗꯤ ꯍꯥꯡꯕꯅꯦꯕ ꯑꯗꯨꯗꯨꯒ ꯀꯪꯂꯥ ꯚ꯭ꯌꯨꯗꯅ ꯐꯝꯃꯦ ꯍꯥꯏꯕꯅꯤ आई ngasi di hakam chan mane adre kamai tin khangde me chichi silana ai hakam chan bo onjan onjan ye thai yengan bada thaba moire ꯁꯤꯡꯗꯩꯁꯤꯒꯤ ꯍꯆꯥꯁꯦ ꯄꯛꯇꯕꯤ ꯑꯉꯥꯡꯁꯤꯗꯤ se mayam blesine ye jem tai ult ke se mi yam ye mana kana kana no blesi ju ye kon si kana kana no ye ꯄꯛꯇꯕꯅ ꯁꯤ ꯑꯉꯥꯡꯁꯦ blesi je hojikan ꯄꯛꯇꯔꯦ ꯌꯥꯝ overdose chat le hai tare over acting da ꯅ꯭ꯌꯨ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯁꯦ ꯃꯀꯣꯛ ꯌꯥꯝ ꯆꯥꯎꯋꯦ adune hamti damti pressure cooker ꯕꯤꯠ ꯑꯃ ꯀꯥꯗꯦ ꯑꯁꯤ ꯀꯨꯀꯔꯁꯦ ꯎꯕꯗ ꯄꯣꯠ ꯑꯃ ꯂꯩꯔꯦ ꯀꯥꯏ ꯍꯔꯥꯎꯕꯒ ꯑꯣꯏꯖꯗꯦꯕ kaino ngasi hakam chan loire ꯀꯩꯅꯣ ꯂꯦꯞꯈ꯭ꯔꯕ loishala zero ꯑꯗꯨꯗ ꯆꯪ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣ yaumeda ꯂꯦꯞꯈꯤꯕꯁꯤꯗꯅꯦ 이제 한가위 셀래. 그만해. 학원 셀래. kaino hakam chan jadre 이제 한가위 셀래야. ngasi ki loishala zero ayin tawrja ꯆꯦ ꯍꯥꯏꯈ꯭ꯔꯣꯅ mayam ngasi je hakam chan mane yadre life se mayam loishala jira hayeng tawrjira premlata thiamna hoi aduda amu yengla sira khangdi sibokti pagra makha jong lae tawbudi aigi se atai anabasu yawe o aduna oirambaju ya adudi ngasi di kamai taino khangde nidra devi ebra ninda devi ebra mit mathaka phama aba kaino hakam yam chale aije mayam kaino tawrjira life se hayeng oina mayam wari sanarjira ngasi je mit je ganja thau dawna uithare aije hani kharaga khubaga managa mu uitharakpaga 그나노. thoithoi thoithoi je mami jam khuiba comment ji loin lepki lai lai abc block premlata na ꯒꯣꯇꯥ ꯍꯥꯏꯔꯣ 너무 kai gotal kingi sina blesi mana kak law bude Oh, kai guitar ne guitar. magi gitar
मखोंदो फजबने दननि टीना देवीना हाय 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 टीना โอ้ลายดูมาเลย लाए तुम तब तब लाए Hi Bim Bim Hi Gita मयाम कनो तौरगे लाइव से ngasi लोशन जरगे को हयेंग अमुक वारी सानरजे मयाम गा ngasi जे कमाई तेनो खंगदे हकाम चनबने यादरे अदो हयेंग दि खितंग न तौरप या ngमरे यंगजेगे अदुगा मयाम गा अमुक नुवाइना वारी सारजे ngasi गिदि मयाम आई कनो जे लाइव से लोशन जरगे टीना देवी ना चाक चारबो इचे हाय चाक चारे अखोई ngasi je live ngak sana ge na chak ka chathobne du tumning mne yadre chak chathu udunor kaino aduga akhoi wakhal gi koina hoi tamo good night thoi thoi good night kaka du good night ta hai gro se good night kaka Sida makha aduga mayam da jo hai gro good night mayam hayeng lakcherage hayo Amma sikana ni makha ni prem lata sina wakhal gi pukai Wakhali ko khoi bai นี่นี่จะเปิดบ้านให้กันเหรอ Ninne bai ite di adu loi na yeng bili ba mayam bai kang kang namla พยายามไป Kong บ้าน kong 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 Hot toke kong kong de sina bai ha toke